ꯃꯇꯝ ꯑꯃꯗ ꯇꯣꯜꯍꯟ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯇꯣꯜꯍꯟ ꯃꯆꯤꯟ ꯃꯅꯥꯎ ꯃꯔꯤ ꯄꯣꯛꯄꯒꯤ ꯃꯅꯨꯡꯗ ꯑꯍꯨꯝ ꯁꯨꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥ ꯃꯄꯨ ꯃꯕꯦꯜ ꯂꯣꯏꯅ ꯂꯩ꯫ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕꯅ ꯇꯣꯜꯍꯟꯒꯤ ꯏꯃꯨꯡ ꯑꯁꯤ ꯐꯥꯒꯤ ꯑꯣꯏꯕ ꯋꯥꯅ ꯅꯝꯅ ꯉꯥꯡꯏ꯫ ꯌꯨꯝ ꯑꯁꯤꯒꯤ ꯑꯍꯜꯗꯒꯤ ꯍꯧꯔꯒ ꯑꯉꯥꯡ ꯐꯥꯎꯕ ꯃꯇꯝ ꯆꯨꯞꯄꯗ ꯐꯥꯒꯤ ꯖꯒꯥꯏ ꯑꯗꯨꯝ ꯇꯧꯗꯨꯅꯇ ꯉꯥꯡꯂꯒ ꯂꯩ꯫ ꯇꯣꯜꯍꯟꯗꯤ ꯃꯣꯏ ꯃꯌꯥꯝꯗꯒꯤ ꯃꯁꯛ ꯈꯔ ꯇꯣꯞꯄꯤ꯫ ꯀꯨꯂꯩ ꯀꯨꯆꯨꯅꯤ, ꯑꯗꯨꯕꯨ ꯍꯦꯛ ꯌꯦꯡꯕꯗ ꯃꯁꯛ ꯑꯗꯨ ꯃꯃꯥꯏ ꯄꯣꯝꯂꯒ ꯍꯅꯨꯃꯥꯟ ꯃꯥꯜꯂꯤ꯫ ꯊꯦꯡꯅꯕ ꯂꯩꯀꯥꯏꯒꯤ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯃꯍꯥꯛꯄꯨ ꯍꯅꯨꯃꯥꯟ ꯃꯥꯜꯂꯤ ꯍꯥꯏꯅ ꯑꯗꯨꯃꯛ ꯍꯥꯏ꯫ ꯑꯗꯨꯕꯨ ꯇꯣꯜꯍꯟ ꯁꯨꯡꯁꯥꯎ ꯁꯥꯎꯗꯦ꯫ ꯃꯥꯅ ꯑꯗꯨꯝ ꯍꯦꯟꯅ ꯍꯦꯟꯖꯤꯟꯗꯨꯅ ꯐꯥꯒꯤ ꯇꯥꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ꯫ ꯉꯁꯤꯁꯨ ꯅꯨꯃꯤꯠ ꯂꯩꯊꯔꯛꯄ ꯑꯗꯨꯋꯥꯏꯗ ꯇꯣꯜꯍꯟ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯒꯤ ꯍꯜꯂꯛꯄꯅꯤ꯫ ꯂꯩꯀꯥꯏꯒꯤ ꯄꯨꯈ꯭ꯔꯤ ꯂꯩꯔꯤꯕ ꯑꯗꯨꯗ ꯅꯨꯄꯥ ꯃꯆꯥ ꯈꯔ ꯈꯨꯗꯩ ꯁꯦꯠꯇꯨꯅ ꯏꯔꯨ ꯂꯨꯕꯅ ꯂꯨꯕ, ꯏꯔꯣꯏꯕꯅ ꯏꯔꯣꯏꯕ ꯇꯧꯔꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯇꯦ ꯄꯨꯈ꯭ꯔꯤꯗ ꯆꯣꯡꯊꯕꯒꯤ ꯆꯕꯨꯡ ꯍꯥꯏꯕ ꯃꯈꯣꯜꯅ ꯅꯨꯡꯁꯤꯠ ꯃꯨꯈꯨꯡꯏ꯫ ꯃꯣꯏ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗꯒꯤ ꯐꯤ ꯁꯨꯗꯨꯅ ꯂꯩꯔꯝꯕ ꯑꯉꯥꯡ ꯑꯃꯅ ꯇꯣꯜꯍꯟ ꯂꯥꯛꯄ ꯎꯕꯗ ꯋꯥ ꯍꯥꯏꯕ ꯍꯧꯔꯛꯏ꯫ "ꯇꯥ ꯍꯅꯨꯃꯥꯟ, ꯀꯥꯏ ꯆꯠꯂꯨꯏꯅꯣ?" ꯇꯣꯜꯍꯟꯁꯨ ꯃꯈꯣꯏ ꯃꯌꯥꯝꯗ ꯌꯦꯡꯗꯨꯅ ꯈꯨꯝꯃꯤ꯫ "ꯆꯤꯡ ꯑꯝꯇ ꯐꯨꯛꯀꯦꯅ ꯆꯠꯂꯨꯕꯅꯤꯅꯦꯍꯦ, ꯐꯅ ꯊꯤꯕꯅꯤ ꯐꯪꯗꯦ." ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯁꯨ ꯄꯨꯈ꯭ꯔꯤ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯪꯂꯛꯏ꯫ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ "ꯇꯥ ꯍꯅꯨꯃꯥꯟ, ꯀꯩꯅꯣ ꯂꯝꯕꯤ ꯑꯣꯟꯅꯔꯦ, ꯁꯣꯝꯗ ꯆꯪꯉꯛꯏꯁꯤꯕꯨ ꯀꯩ ꯂꯩꯔꯒꯦ? ꯄꯨꯈ꯭ꯔꯤ ꯑꯁꯤ ꯊꯥꯗꯈꯤꯕ ꯉꯥ ꯈꯔꯗꯣ ꯅꯣꯏꯗ ꯂꯨꯖꯔꯗꯤ ꯇꯥꯎꯈꯠꯂꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯕ ꯂꯥꯛꯄꯅꯤꯅꯦ." "ꯑꯦ, ꯑꯩꯈꯣꯏ ꯏꯔꯨ ꯁꯨꯡꯂꯨ ꯂꯨꯖꯗꯕꯁꯤ ꯃꯉꯥꯏꯔꯦꯅꯦ, ꯌꯦꯡꯉꯨꯅꯦ ꯃꯥ ꯉꯥꯡꯉꯤꯁꯦ." "ꯅꯣꯏ ꯂꯨꯖꯗꯦ ꯍꯥꯏꯕꯗꯤ ꯍꯥꯏꯗꯦꯀꯣ, ꯅꯣꯏꯅ ꯆꯕꯨꯡ ꯆꯕꯥꯅ ꯅꯩꯕ ꯃꯥꯟꯕꯗꯨꯗ ꯆꯪꯂꯛꯄꯅꯤꯗ꯫ ꯅꯁꯥꯗꯣ ꯂꯨꯖꯗꯕꯅꯤꯅ ꯑꯩꯅ ꯑꯆꯨꯝꯕ ꯉꯥꯡꯉꯛꯄꯁꯤꯗ ꯁ꯭ꯋꯥꯏ ꯂꯥꯎꯕ ꯑꯣꯏꯔꯝꯒꯅꯤꯅꯦ ꯍꯥ? ꯏꯁ, ꯑꯩꯈꯣꯏꯕꯨ ꯏꯔꯨ ꯂꯨꯗꯕ ꯀꯥꯏꯅ ꯍꯅꯨꯕꯁꯤꯗꯤ, ꯁꯤꯌꯥ ꯁꯛꯇꯥꯁꯤꯗꯤ ꯑꯩꯈꯣꯏꯁꯤꯅꯤꯅꯦꯍꯦ ꯄꯥꯈꯪ ꯃꯄꯨꯡ ꯐꯥꯔꯛꯄ ꯍꯥꯏꯁꯦ꯫ ꯅꯣꯏꯅ ꯅꯃꯤꯠ ꯄꯥꯡꯕꯒ ꯄꯥꯈꯪ ꯁꯥꯔꯒ ꯑꯩꯈꯣꯏꯗ ꯂꯤꯕ ꯇꯥꯍꯜꯂꯤꯅꯤꯅꯦ ꯍꯥ? ꯇꯧꯔꯤꯁꯤꯡꯁꯤ ꯌꯦꯡꯉꯨꯅꯦ, ꯐꯤꯕꯝꯁꯤꯒ ꯏꯄꯥ ꯍꯦꯛ ꯄꯥꯈꯩ, ꯄꯌꯥꯗ ꯂꯨꯝꯕꯗ ꯎꯁꯨ ꯎꯔꯣꯏꯗꯕꯗ꯫ ꯑꯔꯤꯕ, ꯏꯔꯨ ꯂꯨꯅꯤ ꯈꯪꯗꯕꯒꯤ ꯅꯨꯄꯤꯅ ꯊꯤꯅ ꯉꯥꯡꯉꯛꯄꯗꯣ ꯅꯪꯗꯤ, ꯏꯁ, ꯅꯣꯏꯗꯒꯤ ꯍꯦꯟꯕ ꯄ꯭ꯔꯤꯛ ꯄ꯭ꯔꯤꯛ ꯂꯥꯎꯕ ꯐꯖꯕ ꯑꯃꯅꯤꯅꯦ ꯑꯩꯅ ꯂꯧꯗꯣꯏꯁꯦ꯫ ꯏꯁ, ꯅꯉꯣꯟꯗꯒꯤ ꯍꯦꯟꯅ ꯐꯖꯕ ꯑꯃꯃꯨꯛ ꯑꯩꯅ ꯂꯧꯕꯤꯅꯤ꯫ ꯅꯪꯗꯤ ꯂꯤꯔꯕꯅꯤꯅ ꯅꯨꯄꯤ ꯑꯃ ꯐꯪꯕꯒ ꯆꯦꯟꯁꯤꯜꯂꯛꯑꯅꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯗꯤ ꯃꯇꯝ ꯌꯥꯝ ꯋꯥꯠꯂꯤ, ꯐꯖ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯔꯛꯈꯤꯅꯤ꯫ ꯁꯤꯌꯥ, ꯑꯁꯥꯖꯥꯎ ꯃꯦꯔꯥꯖꯥꯎ ꯒꯥꯏꯗꯨꯅꯤꯅꯦ꯫ ꯈꯨꯜ ꯊꯪꯅꯕ ꯑꯃ ꯑꯅꯤ ꯁꯤꯗ ꯂꯩꯕ ꯅꯨꯄꯤ ꯅꯠꯇꯅ ꯀꯗꯥꯏꯗꯒꯤ ꯅꯨꯄꯤ ꯑꯃꯨꯛ ꯊꯦꯡꯅꯗꯣꯏꯕ ꯅꯪꯗꯤ? ꯍꯣ, ꯅꯪꯒꯤ ꯈꯨꯜ ꯑꯃ ꯑꯅꯤ ꯁꯤꯗꯒꯤ ꯐꯥꯎꯕ ꯐꯪꯗꯕꯗꯣ? ꯐꯪꯗꯕ ꯅꯠꯇꯦꯗ ꯅꯨꯄꯥ ꯃꯆꯥ, ꯑꯩꯅ ꯄꯨꯔꯛꯄ ꯅꯇꯩꯃꯗꯣ ꯀꯌꯥꯝ ꯐꯖꯒꯤ ꯌꯦꯡꯉꯨ꯫ ꯑꯩꯈꯣꯏꯅ ꯄꯨꯔꯛꯀꯗꯧꯔꯤꯕ ꯑꯁꯤꯗꯤ ꯃꯁꯛꯇ ꯅꯠꯇꯦ, ꯌꯨꯝ ꯀꯣꯏꯒꯗꯕꯤ ꯒ꯭ꯌꯥꯟ ꯇꯥꯕꯤ, ꯑꯍꯜ ꯂꯃꯟ ꯁꯦꯕꯥ ꯇꯧꯕꯤ ꯌꯨꯝꯕꯨꯔꯦꯝꯕꯤꯅꯤ꯫ ꯍꯥꯏꯕꯗꯤ ꯄꯨꯔꯥ ꯏꯃꯣꯏꯅꯨꯅꯦ ꯍꯥꯏꯕ ꯑꯩꯅ ꯄꯨꯔꯛꯇꯣꯏꯁꯤꯀꯣ꯫ ꯍꯅꯨꯃꯥꯟ ꯃꯥꯟꯕ ꯍꯥꯏꯁꯤꯅꯤ꯫ ꯌꯥꯔꯦ, ꯑꯉꯥꯡꯅꯤꯅ ꯉꯥ ꯁꯦꯞ ꯃꯥꯟꯕ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯔꯅꯨ꯫ ꯌꯥꯝ ꯊꯨꯅꯅꯦ ꯑꯝꯇ ꯂꯣꯏꯁꯜꯂꯨ, ꯉꯥ ꯂꯣꯏꯅ ꯁꯤꯕ ꯇꯥꯔꯦ꯫ ꯍꯣꯏ ꯂꯣꯏꯁꯜꯂꯒꯦ, ꯌꯨꯝꯗ ꯂꯦꯡꯕꯤꯔꯣ, ꯁ꯭ꯋꯥꯏꯗ ꯋꯥꯊꯤ ꯇꯧꯔꯅꯨ ꯇꯥ ꯍꯅꯨꯃꯥꯟ꯫ ꯂꯣꯏꯁꯜꯂꯣꯀꯣ, ꯑꯩꯅ ꯃꯊꯪ ꯁꯣꯝꯗ ꯂꯥꯛꯄꯗ ꯂꯣꯏꯁꯜꯂꯝꯗ꯭ꯔꯗꯤꯅꯦ ꯅꯣꯏ ꯆꯩ ꯄꯥꯏꯔꯒ ꯀꯣꯏꯇꯥꯟ ꯇꯥꯟꯅꯖꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯔꯛꯏ꯫ ꯂꯝꯕꯤ ꯆꯠꯅ ꯃꯆꯤꯟꯗꯁꯨ ꯁꯣꯜꯂꯤ꯫ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯉꯥꯡꯁꯤꯡꯁꯦ ꯋꯥ ꯉꯥꯡꯕꯅ ꯃꯔꯣꯜ ꯑꯃ ꯍꯩꯔꯤꯕ, ꯉꯥꯡꯅꯕꯅ ꯃꯔꯣꯜ ꯑꯃ ꯋꯥꯔꯤꯕ ꯇꯧꯔꯤꯁꯦ꯫ ꯌꯦꯡꯉꯨꯅꯦ, ꯄꯨꯔꯥ ꯉꯥꯎꯁꯤꯟꯅꯕ ꯑꯉꯥꯡ ꯉꯥꯛꯇꯅꯦꯕ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯁꯨ ꯃꯌꯨꯝ ꯌꯧꯔꯛꯅꯕ ꯂꯥꯛꯏ꯫ ꯃꯌꯨꯝ ꯌꯧꯔꯒ ꯏꯔꯨ ꯃꯥꯏꯊꯖꯕ ꯂꯣꯏꯔꯛꯄꯗ ꯅꯨꯃꯤꯠ ꯇꯥꯔꯤ꯫ ꯃꯌꯥꯝꯕ ꯑꯍꯜꯒꯤ ꯃꯆꯥꯅꯨꯄꯤ ꯑꯍꯜ ꯊꯣꯏꯕꯤꯅ ꯂꯥꯏ ꯗꯨꯛ ꯊꯥꯔꯤ꯫ ꯑꯇꯣꯞꯄ ꯑꯉꯥꯡ ꯈꯔ ꯑꯃꯅ ꯃꯕꯣꯛꯀ ꯃꯄꯨꯒꯅ ꯏꯁꯣꯟ ꯁꯣꯟꯕ ꯃꯈꯩ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯄꯨꯁꯤꯜꯂꯒ ꯋꯥꯔꯤ ꯂꯤꯔꯤ꯫ ꯇꯣꯜꯍꯟ ꯃꯆꯤꯟ ꯃꯅꯥꯎ ꯃꯔꯤ ꯑꯁꯤꯗ ꯃꯌꯥꯝꯕ ꯑꯍꯜ ꯑꯃꯗꯤ ꯌꯥꯏꯃ ꯂꯣꯏꯅ ꯃꯌꯨꯝ ꯄꯥꯜꯂꯤ, ꯃꯆꯥ ꯂꯣꯏꯅ ꯂꯩꯔꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯁꯨ ꯂꯩꯔꯤ꯫ ꯃꯃꯥ ꯃꯄꯥꯅ ꯑꯉꯥꯡ ꯑꯣꯏꯅ ꯌꯨꯝ ꯄꯥꯜꯂꯛꯄ ꯃꯔꯝꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯣꯏꯁꯨ ꯆꯍꯤ kaya ꯂꯩꯁꯤꯟꯕ ꯑꯣꯏꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯊꯕꯛꯅ ꯃꯃꯥꯏꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯈꯨꯏꯔꯤ꯫ ꯇꯣꯜꯍꯟ ꯃꯐꯤ ꯃꯔꯣꯜ ꯁꯦꯠꯆꯜꯂꯒ ꯃꯕꯣꯛꯅ ꯑꯉꯥꯡ ꯃꯌꯥꯝ ꯃꯔꯛꯇ ꯋꯥꯔꯤ ꯂꯤꯔꯤꯕ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯃꯕꯣꯛꯅ ꯂꯤꯔꯤꯕ ꯋꯥꯔꯤ ꯑꯗꯣ ꯃꯍꯥꯛꯁꯨ ꯇꯨꯃꯤꯟꯅ ꯇꯥꯔꯤ꯫ ꯀꯥ ꯍꯦꯟꯅ ꯇꯥꯅꯤꯡꯕ ꯐꯥꯎꯗꯦ, ꯑꯗꯨꯕꯨ ꯑꯉꯥꯡ ꯃꯌꯥꯝ ꯑꯗꯨꯒ ꯄꯨꯟꯅ ꯑꯁꯨꯝ ꯇꯥꯕꯅꯤ꯫ ꯃꯕꯣꯛ ꯑꯗꯨꯁꯨ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯒꯤ ꯃꯔꯣꯜ ꯐꯥꯏꯔꯤ ꯋꯥꯔꯤ ꯂꯤꯔꯤ꯫ ꯑꯁꯨꯝ ꯇꯧꯗꯅ ꯄꯨꯔꯅꯤꯃꯥ ꯅꯣꯡꯃ ꯋꯥꯠꯂꯤꯉꯩꯗ ꯊꯣꯛꯂꯛꯄ ꯂꯥꯏꯔꯦꯝꯕꯤꯗꯣ ꯆꯥꯎꯕꯅ ꯑꯍꯜ ꯑꯗꯨꯅ ꯇꯥꯛꯂꯛꯄ ꯃꯇꯨꯡꯗꯒꯤꯗꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯐꯥꯔꯦ꯫ ꯑꯉꯥꯡ ꯑꯃꯅ ꯃꯌꯥ ꯀꯥꯔꯒ ꯃꯕꯣꯛꯇ ꯌꯦꯡꯗꯨꯅ ꯋꯥꯔꯤ ꯇꯥꯔꯝꯕꯗꯒꯤ ꯍꯪꯂꯛꯏ꯫ ꯕꯣꯕꯣꯛ ꯆꯧꯕꯤ, ꯂꯥꯏꯔꯦꯝꯕꯤꯗꯣ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯀꯤ ꯅꯣꯡꯃ ꯋꯥꯠꯂꯤꯉꯩ ꯅꯠꯇ꯭ꯔꯗꯤ ꯊꯣꯔꯛꯇꯕ꯭ꯔꯥ? ꯃꯥꯅ ꯂꯥꯏꯔꯩꯄꯥꯛꯇꯒꯤ ꯀꯨꯝꯂꯛꯄꯁꯦ ꯄꯨꯔꯅꯤꯃꯥ ꯅꯣꯡꯃ ꯋꯥꯠꯂꯤꯉꯩꯗ ꯀꯨꯝꯂꯛꯏ꯫
ꯑꯗꯨꯒ ꯃꯥꯅ ꯍꯦꯛ ꯁꯥꯟꯅꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯁꯥꯟꯅꯒꯗꯧꯔꯤꯕꯅꯤ꯫ ꯃꯇꯝ ꯑꯁꯤꯗꯗꯤꯅꯦ ꯃꯍꯥꯛ ꯀꯨꯏꯅ ꯁꯥꯟꯅꯔꯣꯏ, ꯑꯗꯨꯒ ꯃꯍꯥꯛꯅ ꯁꯥꯟꯅꯔꯤꯉꯩꯗ ꯊꯦꯡꯅꯕ ꯑꯁꯤꯅ ꯍꯦꯟꯅ ꯃꯍꯩ ꯆꯥꯎꯏ꯫ ꯆꯥꯎꯕꯁꯨꯅꯦ ꯄꯨꯔꯅꯤꯃꯥꯒꯤ ꯅꯣꯡꯃ ꯋꯥꯠꯂꯤꯉꯩꯗ ꯂꯥꯏꯔꯦꯝꯕꯤꯗꯣ ꯐꯥꯕ ꯊꯣꯛꯂꯛꯏ꯫ ꯑꯉꯥꯡ ꯑꯃꯅ ꯑꯃꯨꯛ ꯍꯪꯂꯛꯏ, ꯕꯣꯕꯣꯛꯆꯧꯕꯤ, ꯂꯥꯏꯔꯦꯝꯕꯤꯗꯨꯕꯨ ꯀꯃꯥꯏꯅ ꯐꯥꯗꯣꯏꯅꯣ? ꯂꯥꯏꯔꯦꯝꯕꯤ ꯑꯁꯦ ꯃꯥꯅ ꯁꯥꯟꯅꯔꯤꯉꯩꯗ ꯇꯥꯏꯕꯪ ꯑꯃ ꯎꯅꯕ ꯌꯥꯗꯦ꯫ ꯃꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯃꯍꯥꯛꯅ ꯂꯥꯏꯔꯝꯂꯦꯟꯗꯒꯤ ꯀꯨꯝꯂꯛꯄꯗ ꯄꯨꯔꯛꯄ ꯂꯩ ꯃꯈꯜ 7ꯅ ꯁꯦꯝꯕ ꯅꯥꯆꯣꯝ ꯑꯃ ꯄꯨꯔꯛꯀꯅꯤꯗꯣ, ꯑꯗꯣ ꯑꯩꯈꯣꯏꯅ ꯂꯣꯠꯁꯤꯟꯍꯧꯒꯗꯕ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯈꯣꯏ ꯂꯥꯏꯔꯝꯂꯦꯟꯗ ꯀꯥꯕ ꯌꯥꯔꯔꯣꯏ꯫ ꯂꯥꯏꯔꯝꯂꯦꯟꯗ ꯀꯥꯕ ꯌꯥꯗꯕ ꯃꯔꯝꯅ ꯃꯍꯥꯛ ꯃꯌꯨꯝ ꯂꯩꯇꯕ ꯃꯤ ꯑꯣꯏꯔꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯇꯥꯏꯕꯪ ꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯑꯗꯨꯝ ꯏꯜꯂꯛꯑꯅꯤ꯫ ꯕꯨꯕꯣ, ꯃꯣꯏꯁꯦ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯇꯗꯤ ꯀꯩꯗꯧꯏ? ꯃꯈꯣꯏꯅ ꯍꯦꯛ ꯀꯨꯝꯂꯛꯄꯒ ꯃꯁꯥ ꯁꯦꯡꯊꯣꯛꯂꯒ ꯃꯊꯪꯒꯤ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯀꯤ ꯑꯍꯤꯡꯗ ꯃꯥꯅ ꯀꯣꯏꯅ ꯆꯠꯇꯨꯅ ꯐꯖꯕ ꯃꯐꯝꯁꯤꯡ ꯌꯦꯡꯒꯅꯤ, ꯀꯅꯥꯒꯤ ꯏꯃꯨꯡ ꯅꯨꯡꯉꯥꯏꯔꯤꯕ, ꯀꯅꯥꯒꯤ ꯈꯠꯅꯔꯤꯕ ꯍꯥꯏꯅ ꯌꯦꯡꯒꯅꯤ꯫ ꯑꯗꯨꯅꯅꯦ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯐꯥꯖꯤꯜꯂꯒ ꯑꯩꯈꯣꯏꯅ ꯂꯟ ꯊꯨꯝ ꯀꯌꯥ ꯑꯃ ꯇꯨꯡꯁꯤꯟꯍꯧꯕꯒꯤ ꯋꯥꯅꯤꯗ꯫ ꯕꯨꯕꯣ, ꯑꯗꯨꯕꯨ ꯑꯐꯕ ꯊꯕꯛꯂꯣ? ꯃꯤꯁꯨ ꯂꯥꯏꯔꯝꯂꯦꯟꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯗꯣꯏꯅꯤ, ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯥ ꯐꯥꯖꯤꯜꯂꯒ ꯊꯝꯃꯤꯗꯣ ꯂꯥꯏ ꯅꯤꯡꯊꯧꯁꯤꯡꯅ ꯈꯪꯉꯗꯤꯀꯣ ꯂꯟ ꯊꯨꯝ ꯌꯥꯝꯅ ꯄꯥꯝꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯌꯨꯝꯋꯣ ꯀꯩꯋꯣ ꯄꯨꯂꯞ ꯅꯣꯔꯣꯛꯇ ꯊꯥꯗꯈ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ? ꯈꯔ ꯆꯥꯎꯕ ꯑꯉꯥꯡ ꯑꯃꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯑꯉꯥꯡ ꯑꯃꯅ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯁꯥꯎꯅ ꯍꯥꯏꯔꯛꯏ, ꯅꯪ ꯑꯆꯨꯝꯕ ꯌꯥꯝ ꯆꯠꯄ ꯃꯤꯔꯣ? ꯅꯪꯁꯨ ꯂꯥꯏꯔꯦꯝꯕꯤꯗꯣ ꯊꯦꯡꯅꯔꯗꯤ ꯑꯩꯈꯣꯏ ꯌꯨꯝꯁꯦ ꯅꯨꯡꯉꯥꯏꯅꯕ ꯐꯥꯔꯒ ꯊꯝꯒꯦ ꯍꯥꯏꯅꯤꯅꯦ? ꯍꯥꯏꯖꯔꯣꯏ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯗꯤ, ꯂꯥꯏꯔꯦꯝꯕꯤꯗꯨꯅ ꯂꯩꯁꯨ ꯂꯩꯇꯕꯗ꯫ ꯑꯗꯣ ꯂꯩꯔꯗꯤ ꯍꯥꯏꯕꯅꯤ, ꯑꯗꯣ ꯂꯩꯇꯦ ꯍꯥꯏꯕ, ꯑꯗꯣ ꯂꯩꯔꯗꯤ ꯍꯥꯏꯕ, ꯂꯩꯇꯦ ꯍꯥꯏꯕ ꯑꯗꯣ꯫ ꯃꯈꯣꯏꯒꯤ ꯃꯔꯩ ꯃꯔꯛ ꯑꯗꯨ ꯊꯠꯂꯗꯨꯅ ꯑꯉꯥꯡ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯁ ꯌꯥꯔꯦ, ꯅꯕꯥꯅꯤꯒꯤ ꯃꯔꯩꯗꯣ ꯑꯁ꯭ꯋꯥꯏꯗ ꯌꯦꯠꯅꯔꯨꯔꯣ, ꯇꯥꯅꯤꯡꯗꯦ, ꯑꯩꯈꯣꯏ ꯃꯌꯥꯝ ꯋꯥꯔꯤ ꯇꯥꯒꯦ꯫ ꯑꯉꯥꯡ ꯑꯗꯨ ꯃꯕꯣꯛꯇ ꯑꯁꯨꯝ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏ, ꯕꯣꯕꯣꯛꯆꯧꯕꯤ, ꯆꯥꯎꯕꯒꯤ ꯋꯥꯔꯤ ꯃꯈꯥ ꯇꯥꯔꯛꯑꯣ꯫ ꯃꯕꯣꯛꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯇꯣꯜꯍꯟꯁꯨ ꯑꯉꯥꯡ ꯃꯌꯥꯝꯒꯤ ꯃꯇꯧ ꯑꯗꯨ ꯅꯣꯛꯂꯒ ꯌꯦꯡꯂꯦ꯫ ꯃꯥꯁꯨ ꯇꯨꯃꯤꯟ ꯂꯩꯔꯒ ꯋꯥꯔꯤꯗꯨ ꯇꯥꯔꯤ꯫ ꯃꯕꯣꯛ ꯑꯗꯨꯁꯨ ꯋꯥꯔꯤ ꯃꯈꯥ ꯇꯥꯔꯛꯏ꯫ ꯆꯥꯎꯕꯗꯣ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯎꯖꯥꯎ ꯃꯊꯛꯇ ꯇꯣꯡꯂꯒ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯂꯥꯛꯄ ꯉꯥꯏꯔꯦ꯫ ꯑꯗꯒꯤ ꯂꯥꯏꯔꯦꯝꯕꯤꯗꯨ ꯂꯥꯛꯇ꯭ꯔꯦ꯫ ꯆꯥꯎꯕꯅ ꯉꯥꯏꯕ ꯌꯥꯕ ꯉꯥꯏꯔꯀꯥꯟꯗ ꯂꯥꯏꯔꯦꯝꯕꯤꯗꯣ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯌꯧꯔꯝꯗꯥꯏꯗ ꯂꯥꯏꯔꯦꯝꯕꯤꯗꯨ ꯂꯥꯛꯏꯅꯦꯍꯦ꯫ ꯆꯥꯎꯕꯁꯨꯅꯦ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯌꯦꯡꯉꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯒꯤ ꯐꯖꯕ ꯎꯕꯗ ꯃꯥꯗꯤ ꯄꯨꯡꯉꯥꯎ ꯍꯦꯛ ꯉꯥꯎꯈ꯭ꯔꯦꯗꯅ꯫ ꯑꯉꯥꯡ ꯑꯃꯅ ꯑꯃꯨꯛ ꯃꯔꯛ ꯊꯠꯇꯨꯅ ꯍꯥꯏꯔꯛꯏ, ꯎ ꯃꯊꯛꯇ ꯉꯥꯎꯔꯗꯤ ꯇꯥꯔꯛꯑꯣꯏꯗ꯭ꯔꯣ ꯕꯨꯕꯣ? ꯑꯉꯥꯡ ꯑꯃꯅ ꯐꯠ ꯈꯨꯝꯂꯛꯏ, ꯃꯁꯥꯗ ꯀꯣꯜꯂꯒ ꯇꯨꯝꯕꯗꯤ ꯇꯥꯔꯛꯑꯣꯏꯌꯦ꯫ ꯃꯔꯩꯗꯨ ꯃꯈꯥ ꯇꯥꯔꯛꯇ꯭ꯔꯤꯉꯩꯗ ꯃꯕꯣꯛ ꯑꯗꯨꯅ ꯈꯣꯟ ꯈꯔ ꯀꯜꯂꯞ ꯍꯥꯏꯔꯛꯏ, ꯍꯩ, ꯋꯥꯔꯤ ꯍꯥꯟꯅ ꯑꯃꯨꯛꯇ ꯇꯥꯈꯣꯅꯦꯍꯦ ꯅꯣꯏꯕꯣ, ꯃꯔꯛ ꯄꯪꯊꯠꯇ ꯊꯠꯂꯤ꯫ ꯃꯈꯥ ꯇꯥꯅ ꯂꯤꯔꯒꯨꯝꯁꯤ ꯍꯥꯏꯕ꯭ꯔꯣ? ꯑꯉꯥꯡ ꯑꯗꯨꯁꯨ ꯃꯥꯒꯤ ꯊꯣꯛꯄ ꯂꯤꯁꯤ ꯂꯤꯁꯤ ꯍꯥꯏꯅ ꯍꯥꯏꯔꯤ꯫ ꯑꯗꯨꯅ ꯍꯦꯟꯅ ꯏꯃꯨꯡ ꯑꯗꯨ ꯄꯨꯝꯅꯤꯟ ꯍꯦꯛ ꯅꯤꯜꯂꯦ꯫ ꯃꯕꯣꯛ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯗꯨꯗꯤꯅꯦ ꯇꯨꯃꯤꯟ ꯇꯨꯃꯤꯟꯅ ꯋꯥꯔꯤ ꯇꯧ꯫ ꯃꯊꯪꯒ ꯂꯥꯡꯉꯛꯑꯗꯤꯅꯦ ꯑꯩꯗꯤ ꯋꯥꯔꯤ ꯂꯤꯕ ꯇꯣꯛꯀꯗꯕꯅꯤ, ꯈꯪꯉꯨꯀꯣ꯫ ꯋꯥꯔꯤꯗꯨ ꯀꯗꯥꯏ ꯌꯧꯈ꯭ꯔꯦ? ꯈꯔ ꯆꯥꯎꯕ ꯑꯉꯥꯡ ꯑꯃꯅ ꯍꯥꯏꯔꯛꯏ, ꯆꯥꯎꯕꯅ ꯂꯥꯏꯔꯦꯝꯕꯤ ꯎꯕꯗ ꯄꯨꯡꯉꯥꯎ ꯉꯥꯎꯈ꯭ꯔꯦ ꯕꯨꯕꯣ꯫ ꯋꯥꯔꯤ ꯂꯤꯕ ꯍꯧꯔꯛꯑꯒꯦ, ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯧꯀꯣ꯫ ꯑꯉꯥꯡꯁꯤꯡ ꯑꯗꯣ ꯑꯃꯨꯛꯇꯗ ꯍꯣꯏ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ꯫ ꯃꯕꯣꯛ ꯑꯗꯨꯁꯨ ꯋꯥꯔꯤ ꯂꯤꯕ ꯍꯧꯔꯛꯏ꯫ ꯃꯗꯨꯗꯒꯤꯗꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯄꯨꯈ꯭ꯔꯤ ꯀꯨꯝꯈꯤꯕ ꯃꯥꯅ ꯉꯥꯏꯔꯦ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯄꯨꯈ꯭ꯔꯤ ꯀꯨꯝꯊꯈ꯭ꯔꯕ ꯃꯇꯨꯡꯗ ꯆꯥꯎꯕꯗꯣ ꯎꯊꯛꯇꯒꯤ ꯇꯨꯃꯤꯟꯅ ꯀꯨꯝꯊꯔꯛꯂꯦ꯫ ꯑꯗꯨꯒ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯃꯥꯒꯤ ꯃꯐꯤ ꯊꯝꯅꯅꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯒꯤ ꯅꯥꯆꯣꯝ ꯑꯗꯣ ꯇꯨꯃꯤꯟꯅ ꯍꯨꯔꯥꯜꯂꯦ꯫ ꯑꯗꯨꯒ ꯃꯥꯗꯤ ꯑꯃꯨꯛ ꯎꯖꯥꯎ ꯑꯃꯒꯤ ꯃꯔꯨꯝꯗ ꯂꯨꯝꯂꯒ ꯂꯩꯈ꯭ꯔꯦ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯁꯨ ꯀꯥꯔꯛꯂꯦ꯫ ꯃꯐꯤ ꯁꯦꯠꯆꯤꯟꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯅꯥꯆꯣꯝ ꯑꯗꯨ ꯊꯤꯔꯛꯄ ꯃꯇꯝꯗꯗꯤ ꯅꯥꯆꯣꯝ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯍꯥꯛ ꯑꯗꯣ ꯉꯥꯏꯍꯥꯛꯇꯤ ꯀꯣꯏꯊꯤ ꯊꯤꯔꯦ꯫ ꯃꯔꯛ ꯊꯠꯇꯨꯅ ꯇꯣꯜꯍꯟꯅ ꯐꯠ ꯍꯥꯏꯔꯨꯏ, ꯉꯁꯥꯏꯗꯒꯤ ꯂꯤꯔꯤꯕ ꯋꯥꯔꯤꯁꯤꯕꯨ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤꯔꯣ? ꯍꯅꯨꯕꯤꯗꯨ ꯈꯔ ꯁꯥꯎꯔꯞ ꯇꯧꯅ, ꯍꯩ, ꯃꯔꯛ ꯊꯠꯂꯛꯀꯅꯨ ꯍꯥꯏꯔꯒ ꯊꯣꯔꯥꯕꯤ ꯃꯆꯥꯁꯤꯗꯤ꯫ ꯑꯉꯥꯡ ꯑꯃꯅ ꯐꯠ ꯍꯥꯏꯔꯛꯏ, ꯅꯠꯇꯤꯌꯦ, ꯐꯨꯡꯒꯥ ꯋꯥꯔꯤꯅꯤ꯫ ꯑꯁꯦꯡꯕ ꯅꯠꯇ꯭ꯔꯗꯤ ꯀꯩꯗꯧꯕꯩ ꯇꯥꯔꯤꯅꯣ? ꯇꯥꯔꯨꯅꯨ ꯌꯥꯗ꯭ꯔꯣ? ꯇꯣꯜꯍꯟꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯕꯣꯛ ꯑꯗꯨ ꯇꯣꯜꯍꯟꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯍꯥꯏ ꯇꯣꯜꯍꯟ, ꯅꯪ ꯌꯥꯝ ꯊꯨꯅ ꯆꯠꯍꯧꯔꯣ, ꯆꯠꯂꯣ꯫ ꯑꯩꯅꯅꯦ ꯈꯨꯄꯥꯛ ꯑꯁꯤꯅ ꯁꯣꯏꯗꯅ ꯊꯥꯔꯅꯤ ꯅꯪ ꯉꯁꯤ꯫ ꯇꯣꯜꯍꯟ ꯐꯨꯛ ꯍꯧꯒꯠꯂꯒ ꯍꯥꯏꯔꯛꯏ, ꯑꯣ, ꯑꯩꯗ ꯆꯠꯆꯍꯧꯔꯒꯦ꯫
ꯑꯁꯤ ꯍꯥꯏꯔꯒ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯈ꯭ꯔꯦ꯫ ꯃꯕꯣꯛ ꯑꯗꯨꯅ ꯑꯉꯥꯡꯁꯤꯡꯗ ꯑꯣꯟꯁꯤꯜꯂꯒ ꯍꯪꯍꯧꯕꯗꯨ ꯇꯣꯜꯍꯟꯅ ꯍꯥꯏꯐꯦꯠ ꯇꯥꯏ꯫ ꯑꯉꯥꯡꯁꯥ, ꯋꯥꯔꯤ ꯀꯗꯥꯏ ꯌꯧꯈ꯭ꯔꯦ? ꯑꯁ, ꯑꯩꯈꯣꯏ ꯕꯨꯕꯣꯛꯁꯦ ꯃꯥꯅ ꯋꯥꯔꯤ ꯂꯤꯔꯒ ꯑꯗꯨꯝ ꯀꯥꯎꯏ꯫ ꯈꯔ ꯈꯠꯄ ꯃꯌꯥ ꯍꯣꯕ ꯑꯉꯥꯡ ꯑꯗꯨꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯥꯒꯤ ꯋꯥꯗꯨꯗ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯄꯨꯂꯞ ꯅꯣꯛꯏ꯫ ꯃꯕꯣꯛ ꯑꯗꯨꯅ ꯂꯥꯡꯒꯅꯨ ꯍꯥꯏꯅ ꯆꯩꯈꯤꯕ ꯑꯗꯨ ꯐꯥꯎꯕ ꯇꯣꯜꯍꯟ ꯇꯥꯔꯝꯃꯤ꯫ ꯑꯗꯒꯤ ꯃꯈꯥ ꯇꯥꯅ ꯇꯥꯔꯨꯗ꯭ꯔꯦ꯫ ꯆꯥꯛꯈꯨꯝ ꯌꯧꯔꯛꯄꯗ ꯃꯃꯥꯅ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯣꯜꯍꯟ ꯐꯥꯅ ꯃꯆꯤꯡꯁꯤꯟꯗꯨꯅ ꯐꯝꯂꯒ ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥ, ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯉꯤꯅꯣ? ꯏꯔꯣꯟꯒꯦ ꯇꯧꯕꯅꯤ꯫ ꯆꯥꯛ ꯂꯥꯝꯔꯕ꯭ꯔꯅꯤ ꯅꯪꯕꯣ? ꯂꯥꯝꯂꯤ ꯇꯧꯔꯤ꯫ ꯉꯥꯏꯍꯥꯛ ꯉꯥꯏꯌꯨꯀꯣ, ꯏꯃꯥ ꯐꯠ ꯐꯠ ꯊꯣꯡꯉꯛꯑꯒꯦ꯫ ꯑꯗꯣ ꯏꯙꯧꯒꯤ ꯐꯤꯖꯣꯜ ꯍꯣꯡꯕꯒꯤ ꯍꯥꯏꯕꯗꯨꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ? ꯑꯣ, ꯅꯄꯥꯒ ꯈꯟꯅꯔꯤ꯫ ꯍꯟꯗꯛꯀꯤ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯁꯤꯗ ꯇꯧꯔꯁꯤ ꯍꯥꯏꯗꯅ꯫ ꯁꯦꯜꯗꯤ ꯂꯩꯔꯕꯣ? ꯑꯔꯩꯕ ꯈꯔꯅ ꯁꯤꯟꯕ ꯇꯥꯔꯦꯗꯅ꯫ ꯌꯥꯝ ꯆꯥꯎꯅꯒ ꯇꯧꯕ ꯉꯝꯃꯣꯏꯗ꯫ ꯂꯥꯏꯒꯤ ꯁꯣꯏꯗꯅꯕ ꯑꯗꯨ ꯇꯧꯔꯒ ꯂꯣꯏꯔꯦ꯫ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯁꯤꯗ ꯆꯥꯕꯗ ꯃꯤꯅ ꯄꯤꯛ ꯊꯜꯂꯅꯤ꯫ ꯀꯥꯔꯟꯗꯣ ꯉꯥꯡꯗꯧ ꯁꯔꯨꯛꯅꯦ, ꯁꯦ ꯐꯗꯤꯒꯣꯝꯁꯦ ꯏꯔꯣꯝꯕꯗ ꯊꯥꯛꯀꯦ, ꯍꯥꯏꯐꯦꯠ ꯃꯜꯂꯛꯎ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯗꯤꯒꯣꯝ ꯃꯄꯨꯜ ꯑꯃ ꯇꯣꯜꯍꯟ ꯇꯝꯅ ꯂꯪꯁꯤꯜꯂꯛꯏ꯫ ꯇꯣꯜꯍꯟ ꯐꯗꯤꯒꯣꯝꯗꯣ ꯃꯟꯕ ꯍꯧꯅ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯉꯤ꯫ ꯑꯩꯈꯣꯏ ꯆꯟꯍꯣꯏꯗꯤ? ꯀꯔꯤꯒꯤꯅꯣ? ꯏꯇꯩꯃꯗꯤ? ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯣꯏ ꯍꯪꯂꯤꯕꯕꯣ? ꯅꯇꯩꯃꯗꯣ ꯑꯉꯥꯡ ꯇꯨꯝꯗꯣꯔꯦ, ꯁꯨꯝꯒꯦꯅ ꯆꯪꯈꯤꯕꯅꯤ꯫ ꯐꯗꯤꯒꯣꯝ ꯑꯗꯨ ꯃꯟꯕ ꯂꯣꯏꯁꯤꯜꯂꯒ ꯇꯣꯜꯍꯟ ꯃꯃꯥꯗ ꯄꯤꯔꯝꯃꯤ꯫ ꯃꯈꯨꯠ ꯃꯁꯥ ꯆꯥꯝꯊꯣꯛꯂꯒ ꯃꯥꯒꯤ ꯐꯃꯨꯡꯗ ꯆꯪꯂꯛꯇꯨꯅ ꯉꯥꯏꯍꯥꯛ ꯍꯤꯞꯂꯒ ꯂꯩ꯫ ꯉꯥꯏꯍꯥꯛ ꯑꯗꯨꯝꯅ ꯂꯩꯕꯗ ꯉꯥꯏꯍꯥꯛ ꯎꯏꯊꯔꯨꯔꯕ ꯃꯥꯜꯂꯤ꯫ ꯃꯐꯝ ꯑꯗꯨ ꯐꯅ ꯐꯖꯩ, ꯂꯩ ꯀꯌꯥ ꯅꯤꯡꯊꯤꯅ ꯊꯥꯏ, ꯅꯨꯡꯁꯤꯕ ꯃꯅꯝ ꯀꯌꯥ ꯑꯃꯁꯨ ꯅꯝꯃꯤ꯫ ꯂꯥꯞꯅ ꯏꯁꯤꯡ ꯆꯥꯏꯕꯤ ꯑꯃꯁꯨ ꯑꯋꯥꯡꯕꯗꯒꯤ ꯏꯁꯤꯡ ꯀꯟꯅ ꯆꯦꯟꯊꯔꯛꯏ꯫ ꯌꯦꯡꯕꯗ ꯃꯤꯠꯄꯨ ꯄꯦꯜꯍꯟꯕ ꯃꯐꯝꯅꯤ꯫ ꯇꯣꯜꯍꯟ ꯑꯀꯣꯏꯕꯗꯨ ꯂꯩꯅ ꯌꯦꯡꯉꯤ꯫ ꯃꯔꯤ ꯆꯠꯄꯤ ꯂꯩ ꯄꯔꯦꯡ ꯊꯥꯔꯤꯕ ꯑꯗꯣꯝꯗ ꯃꯤ ꯆꯠꯈꯤꯕꯒꯤ ꯃꯑꯣꯡꯗ ꯇꯧꯕ ꯑꯗꯨꯗ ꯇꯣꯜꯍꯟ ꯑꯗꯨ ꯃꯃꯥꯏꯆꯠ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ, ꯀꯅꯥꯅꯣ ꯍꯥꯏꯅ ꯀꯧꯔꯨꯕꯁꯨ ꯇꯧꯗꯦ꯫ ꯃꯥꯅ ꯑꯗꯨꯝꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯇꯨꯡꯂꯣꯝꯗ ꯃꯤ ꯑꯃ ꯆꯠꯈꯤꯕꯒꯨꯝ ꯑꯃꯨꯛ ꯇꯧꯏ꯫ ꯇꯣꯜꯍꯟ ꯃꯃꯥꯏ ꯑꯗꯨ ꯑꯃꯨꯛ ꯐꯠ ꯑꯣꯟꯊꯣꯛꯂꯒ ꯌꯦꯡꯉꯤ, ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯕ ꯃꯇꯨꯡꯗ ꯏꯁꯤꯡ ꯆꯥꯏꯕꯤ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯅꯨꯄꯤ ꯑꯃꯅ ꯇꯞꯅ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ꯫ ꯏꯁꯤꯡ ꯆꯥꯏꯊꯔꯛꯄꯒꯤ ꯃꯈꯣꯜꯂꯣ ꯀꯩꯌꯣ ꯁꯦꯡꯅ ꯇꯥꯗꯕ ꯃꯔꯝꯅ ꯇꯣꯜꯍꯟ ꯋꯥꯈꯜꯅꯔ ꯑꯃꯨꯛꯁꯨ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯜ ꯑꯗꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯇꯥꯔꯛꯄ ꯑꯗꯨꯗꯗꯤ ꯇꯣꯜꯍꯟ ꯃꯤꯠꯌꯦꯡ ꯑꯗꯨ ꯏꯁꯤꯡ ꯆꯥꯏꯕꯤꯂꯣꯝꯗ ꯑꯣꯏꯅ ꯄꯨꯂꯞ ꯊꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯃꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯉꯤ꯫ ꯈꯪꯍꯧꯗꯦ ꯏꯁꯤꯡ ꯆꯥꯏꯕꯤ ꯑꯗꯨꯗꯒꯤ ꯃꯁꯛ ꯃꯇꯧꯗ ꯂꯝ ꯌꯧꯕꯤ, ꯀꯨꯆꯨ ꯀꯨꯃꯦꯟ ꯀꯥ ꯍꯦꯟꯅ ꯄꯥꯟꯕꯤ, ꯁꯅꯥ ꯂꯤꯀꯣꯟ ꯐꯤꯖꯦꯠ ꯂꯥꯏꯔꯦꯝꯕꯤꯒꯨꯝꯅ ꯁꯦꯠ ꯆꯥꯕꯤ ꯅꯨꯄꯤ ꯑꯃ ꯊꯣꯛꯂꯛꯏ꯫ ꯏꯁꯤꯡ ꯆꯥꯏꯕꯤ ꯑꯗꯨꯗꯒꯤ ꯊꯣꯔꯛꯄ ꯑꯣꯏꯕꯒꯤ ꯃꯁꯥꯗꯣ ꯄꯨꯝꯆꯣꯠ ꯆꯣꯠꯂꯦ꯫ ꯃꯥꯏꯊꯣꯡ ꯑꯗꯨꯁꯨ ꯏꯁꯤꯡꯅ ꯁꯦꯡꯅ ꯆꯥꯝꯊꯣꯛꯈꯤꯕꯅ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯤ꯫ ꯅꯨꯄꯤ ꯑꯗꯨ ꯇꯣꯜꯍꯟꯂꯣꯝꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯏ꯫ ꯇꯣꯜꯍꯟꯗꯤ ꯍꯥꯟꯅꯒꯤ ꯃꯑꯣꯡ ꯑꯗꯨꯗꯒꯤ ꯍꯣꯡꯗꯦ꯫ ꯅꯨꯄꯤ ꯑꯗꯨ ꯇꯣꯜꯍꯟꯗ ꯅꯣꯛꯐꯦꯠ ꯇꯧꯔꯝꯂꯒ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗ ꯆꯠꯈ꯭ꯔꯦ꯫ ꯇꯣꯜꯍꯟꯁꯨ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯏꯟꯅꯩ꯫ ꯅꯨꯄꯤ ꯑꯗꯨ ꯇꯣꯜꯍꯟꯅ ꯃꯇꯨꯡ ꯍꯟꯗꯨꯅ ꯑꯃꯨꯛ ꯌꯦꯡꯂꯛꯏ꯫ ꯃꯈꯣꯜ ꯊꯣꯛꯅꯁꯨ ꯅꯣꯛꯂꯤ꯫ ꯃꯥꯏꯀꯩ ꯍꯣꯡꯗꯨꯅ ꯆꯠꯂꯤ꯫ ꯇꯣꯜꯍꯟꯁꯨ ꯃꯇꯨꯡ ꯏꯟꯅꯔꯤ꯫ ꯃꯥꯅ ꯏꯅꯩ ꯍꯥꯏꯕꯗꯨ ꯃꯉꯥꯏ, ꯅꯨꯄꯤ ꯑꯗꯨꯗꯤ ꯇꯥꯟꯅꯕ ꯁꯨꯡꯐꯪ ꯐꯪꯗꯦ꯫ ꯐꯅ ꯀꯨꯏꯅ ꯇꯥꯟꯅꯔꯛꯄ ꯑꯗꯨ ꯋꯥꯔꯗꯨꯅ ꯃꯈꯨꯠꯅ ꯃꯈꯨꯔꯨꯗ ꯍꯥꯏꯔꯞ ꯁꯧꯔꯒ ꯁꯣꯔ ꯃꯄꯤ ꯍꯣꯟꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩ꯫ ꯇꯣꯜꯍꯟ ꯑꯃꯨꯛ ꯃꯀꯣꯛ ꯍꯥꯏꯒꯠꯂꯛꯄ ꯃꯇꯝꯗꯗꯤ ꯅꯨꯄꯤ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯂꯩꯀꯣꯜ ꯑꯣꯏꯗꯨꯅ ꯂꯩꯍꯧꯕ ꯃꯐꯝ ꯑꯗꯨꯁꯨ ꯂꯩꯀꯣꯜ ꯑꯣꯏꯔꯝꯗ꯭ꯔꯦ꯫ ꯃꯥꯏꯀꯩ ꯃꯔꯤꯗ ꯃꯤꯠꯌꯦꯡ ꯁꯥꯅ ꯎꯕ ꯐꯪꯕ ꯃꯐꯝ ꯑꯗꯨ ꯐꯥꯎꯕ ꯏꯍꯥꯡ ꯍꯥꯡꯉꯤ꯫ ꯀꯔꯤꯁꯨ ꯎꯕ ꯐꯪꯗꯦ꯫ ꯇꯣꯜꯍꯟ ꯏꯉꯥꯎ ꯉꯥꯎꯔꯗꯨꯅ ꯑꯀꯣꯏꯕꯗꯨ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯑꯀꯣꯏꯕ ꯑꯗꯨꯗꯅ ꯃꯥꯒꯤ ꯃꯃꯤꯡ ꯍꯟꯖꯤꯟ ꯀꯧꯕ ꯍꯧꯔꯛꯏ꯫ ꯇꯣꯜꯍꯟ, ꯇꯣꯜꯍꯟ, ꯇꯣꯜꯍꯟ! ꯑꯁꯤ ꯍꯥꯏꯔꯒ ꯅꯣꯛꯄꯒꯤ ꯃꯈꯣꯜ ꯑꯃꯨꯛ ꯇꯥꯏ꯫ ꯇꯣꯜꯍꯟ ꯏꯉꯥꯎ ꯉꯥꯎꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯇꯥꯏꯕꯪ ꯐꯥꯎꯅ ꯇꯣꯜꯍꯟꯒꯤ ꯃꯃꯥꯅ ꯇꯨꯝꯂꯤꯕ ꯇꯣꯜꯍꯟꯕꯨ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯏ꯫ ꯇꯣꯜꯍꯟ, ꯇꯣꯜꯍꯟ, ꯍꯥꯏ ꯇꯣꯜꯍꯟ! ꯇꯣꯜꯍꯟꯗꯨ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯔꯛꯏ꯫ ꯃꯪ ꯑꯣꯏꯔꯕ ꯃꯥꯜꯂꯤ ꯍꯧꯖꯤꯛꯇꯗ ꯃꯤꯠꯃꯥꯡꯗ ꯎꯈꯤꯕ ꯃꯌꯥꯝ ꯑꯗꯨ꯫ ꯃꯃꯥꯅ ꯃꯥꯕꯨ ꯍꯧꯗꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯃꯥꯗꯣ ꯇꯣꯜꯍꯟꯒꯤ ꯃꯇꯧ ꯑꯗꯨꯗ ꯍꯪꯂꯛꯏ꯫ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯇꯣꯜꯍꯟ ꯃꯃꯥꯏ ꯑꯗꯨ ꯃꯈꯨꯠꯅ ꯄꯨꯂꯞ ꯑꯃꯨꯛꯇꯪ ꯅꯥꯟꯊꯩ꯫ ꯃꯃꯥꯗꯨꯅ ꯑꯃꯨꯛꯁꯨ ꯍꯟꯖꯤꯟꯅ ꯍꯪꯂꯛꯏ꯫ ꯀꯩꯗꯧꯔꯒꯦ ꯃꯤ ꯅꯪꯕꯣ? ꯀꯌꯥꯝ ꯀꯨꯏꯅ ꯇꯨꯝꯃꯨꯔꯒꯦ? ꯍꯧꯗꯣꯛꯄ ꯐꯥꯎꯕ ꯊꯥꯗꯕ ꯃꯈꯩ ꯇꯨꯝꯂꯤꯗꯨꯕꯣ? ꯇꯣꯜꯍꯟ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯇꯣꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯀꯩꯁꯨ ꯅꯠꯇꯦ ꯏꯃꯥ, ꯊꯕꯛ ꯀꯟꯅ ꯁꯨꯕꯒꯤ ꯋꯥꯕꯒꯤ ꯉꯥꯏꯍꯥꯛ ꯎꯏꯊꯔꯨꯕꯅꯤ꯫ ꯍꯧꯒꯠꯂꯣ, ꯆꯥꯛ ꯍꯥꯟꯅ ꯑꯃꯇ ꯆꯥꯔꯨꯈꯤꯁꯤ ꯂꯥꯛꯑꯣ, ꯑꯗꯨꯒꯅꯦ ꯑꯃꯨꯛ ꯄꯦꯟꯅ ꯇꯨꯝꯃꯨ꯫ ꯍꯣꯏ ꯂꯥꯛꯑꯒꯦ ꯏꯃꯥ, ꯆꯠꯂꯝꯃꯨ꯫ ꯂꯥꯛꯑꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯃꯥ ꯑꯗꯨ ꯆꯠꯈ꯭ꯔꯦ꯫ ꯇꯣꯜꯍꯟ ꯃꯊꯟꯇ ꯈꯜꯂꯤ꯫ ꯀꯔꯤ ꯃꯪꯅꯣꯅꯦ? ꯑꯣꯟꯊꯣꯛꯅ ꯃꯊꯣꯡ ꯆꯥꯗꯦꯗ꯫
ꯑꯕꯣꯛꯅ ꯋꯥꯔꯤ ꯂꯤꯕ ꯇꯥꯈꯤꯕ ꯑꯗꯨꯒꯤ ꯃꯗꯨ ꯌꯨꯔꯝꯕ ꯇꯥꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯁꯨ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯆꯥꯛꯈꯨꯝꯂꯣꯝꯗ ꯂꯥꯛꯏ꯫ ꯃꯌꯥꯝ ꯆꯥꯛ ꯆꯥꯔꯤꯕ ꯑꯗꯣꯝꯗ ꯃꯥꯁꯨ ꯆꯥꯛ ꯄꯨꯈꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯃꯥꯁꯨ ꯆꯥꯛ ꯆꯥꯔꯤ꯫ ꯑꯗꯨꯝ ꯑꯍꯤꯡ ꯑꯗꯨꯃ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯑꯌꯨꯛ ꯑꯗꯨꯁꯨ ꯃꯥꯒꯤ ꯊꯣꯛꯄ ꯊꯕꯛ ꯁꯨꯕ ꯆꯠꯅꯈ꯭ꯔꯦ꯫ ꯇꯣꯜꯍꯟꯁꯨ ꯆꯠꯂꯤ꯫ ꯃꯇꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯂꯥꯏꯒꯤ ꯐꯤꯖꯣꯜ ꯍꯣꯡꯕ ꯅꯨꯃꯤꯠ ꯑꯗꯨ ꯀꯨꯏꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯤ꯫ ꯍꯌꯦꯡ ꯂꯥꯏꯒꯤ ꯐꯤꯖꯣꯜ ꯍꯣꯡꯕꯅꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯗꯨꯅꯤ꯫ ꯇꯣꯜꯍꯟ ꯑꯉꯥꯡ ꯃꯌꯥꯝ ꯑꯗꯨꯒ ꯊꯣꯡꯒꯥꯜ ꯑꯗꯨ ꯅꯥꯄꯤ ꯐꯣꯏꯗꯣꯛꯏ꯫ ꯑꯗꯨꯒ ꯋꯥꯏ ꯁꯤꯠꯆꯤꯜꯂꯤ꯫ ꯂꯩꯁꯥꯕꯤ ꯃꯆꯥ ꯈꯔꯁꯨ ꯋꯥꯏ ꯇꯩꯅꯅꯕ ꯂꯩꯔꯤ꯫ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯔꯛꯇ ꯇꯣꯜꯍꯟꯅ ꯄꯥꯝꯖꯕ ꯐꯖꯕꯤꯁꯨ ꯌꯥꯎꯏ꯫ ꯇꯣꯜꯍꯟꯅ ꯐꯖꯕꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕꯅꯤ, ꯑꯗꯨꯕꯨ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄꯗꯤ ꯂꯩꯈꯤꯗ꯭ꯔꯦ꯫ ꯐꯖꯕꯤꯅꯗꯤ ꯇꯣꯜꯍꯟ ꯑꯁꯤ ꯍꯩꯅꯗꯦ, ꯃꯥꯕꯨꯁꯨ ꯎꯁꯤꯠ ꯊꯑꯣꯏꯕꯤꯗꯦ꯫ ꯇꯣꯜꯍꯟꯅ ꯃꯉꯣꯟꯗ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯗꯨ ꯈꯪꯕꯅ ꯍꯦꯟꯅ ꯑꯃꯨꯛꯀꯁꯨ ꯍꯦꯟꯅ ꯎꯁꯤꯠꯇꯦ꯫ ꯃꯥꯒꯤ ꯑꯇꯣꯞꯄ ꯅꯨꯄꯥ ꯀꯣꯏ, ꯃꯁꯤ ꯇꯣꯜꯍꯟꯁꯨ ꯈꯪꯏ꯫ ꯑꯗꯨꯕꯨ ꯃꯥꯗꯤ ꯐꯖꯕꯤꯕꯨ ꯑꯗꯨꯝ ꯌꯦꯡꯖꯩ꯫ ꯐꯖꯕꯤꯗꯤ ꯇꯣꯜꯍꯟꯒꯤ ꯌꯨꯝꯒ ꯑꯣꯏꯔꯦ ꯃꯁꯥꯗꯣ ꯏꯍꯩ ꯍꯩꯅꯗ꯭ꯔꯦ꯫ ꯂꯥꯛꯑꯔꯣꯏ ꯍꯥꯏꯅ ꯈꯟꯕꯅꯤ, ꯑꯗꯨꯕꯨ ꯃꯃꯥꯟꯅꯕꯤ ꯈꯔꯅ ꯄꯨꯔꯛꯄꯅꯤ꯫ ꯇꯣꯜꯍꯟꯒꯤ ꯃꯇꯩꯃꯅꯁꯨ ꯍꯥꯏꯔꯝꯕꯗꯒꯤ ꯐꯖꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯐꯖꯕꯤ ꯍꯣꯏꯗꯨ ꯄꯨꯈ꯭ꯔꯤꯗꯒꯤ ꯏꯁꯤꯡ ꯁꯣꯛꯂꯨꯔꯒ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯀꯥꯔꯛꯄꯅꯤ꯫ ꯃꯣꯏꯅ ꯑꯗꯨꯝꯅ ꯂꯥꯛꯄꯗ ꯊꯣꯡꯒꯥꯜ ꯁꯦꯡꯂꯝꯕ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃꯗ ꯇꯨꯡꯍꯟꯗꯨꯅ ꯋꯥꯏ ꯁꯤꯜꯂꯛꯄꯗ ꯒꯣꯡ ꯂꯥꯎꯅ ꯍꯦꯛ ꯊꯦꯡꯖꯤꯜꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯕꯗꯨꯗ ꯐꯖꯕꯤꯅ ꯄꯥꯏꯔꯛꯄ ꯏꯁꯤꯡ ꯕꯥꯔꯇꯤꯟ ꯑꯗꯨ ꯐꯅꯦꯛ ꯑꯗꯨꯗ ꯈꯔ ꯍꯩꯖꯤꯟꯈ꯭ꯔꯦ꯫ ꯐꯖꯕꯤ ꯄꯤꯡ ꯂꯥꯎꯅ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯗ ꯈꯨꯄꯥꯛꯅ ꯁꯦꯠ ꯂꯥꯎꯅ ꯊꯥꯖꯤꯜꯂꯒ, "ꯅꯃꯤꯠꯇꯨ ꯌꯦꯡꯕ ꯌꯥꯗ꯭ꯔꯣ? ꯍꯥ? ꯋꯥꯏ ꯁꯤꯠꯄꯕꯨ ꯇꯨꯡꯍꯜꯂꯒ ꯁꯤꯠꯅꯕ꯭ꯔꯣ?" ꯑꯉꯥꯡ ꯑꯗꯨꯁꯨ ꯐꯖꯕꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯁꯣꯏꯕꯅꯤ, ꯑꯗꯨꯕꯨ ꯑꯩꯅ ꯇꯧꯒꯦꯅ ꯇꯧꯕ꯭ꯔꯣ? ꯃꯤꯅ ꯋꯥꯏ ꯁꯤꯠꯂꯦ ꯍꯥꯏꯔꯗꯤ ꯅꯣꯏꯗꯤ ꯌꯦꯡꯉꯒ ꯆꯠꯄ ꯀꯩꯗꯧꯒꯦ? ꯄꯥꯈꯪ ꯈꯔ ꯂꯩꯕꯁꯤꯗ ꯅꯌꯥ ꯏꯍꯤ ꯍꯦꯛ ꯍꯤꯒꯠꯂꯒ ꯆꯠꯂꯗꯅ." "ꯑꯉꯥꯡꯅ ꯅꯆꯤꯟ ꯈꯨꯝꯃꯤꯗꯨ ꯀꯩꯒꯤꯅꯣ? ꯃꯤꯉꯣꯟꯗ ꯊꯦꯡꯖꯤꯜꯂꯗꯤ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯕ ꯍꯩꯇꯕ꯭ꯔꯣ? ꯈꯨꯄꯥꯛ ꯑꯁꯤꯅ ꯑꯃꯨꯛ ꯊꯥꯔꯛꯀꯅꯤ ꯅꯪ." "ꯈꯨꯄꯥꯛꯅ ꯊꯥꯕꯕꯨ ꯅꯨꯡꯉꯥꯏꯕ ꯊꯕꯛꯂꯣ? ꯅꯪꯉꯣꯟꯗ ꯁꯣꯝꯗ ꯊꯥꯒꯦꯅꯤ." ꯃꯣꯏꯅ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯇꯣꯜꯍꯟꯁꯨ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯑꯉꯥꯡ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, "ꯕꯨꯡꯉꯣ, ꯀꯩꯗꯧꯔꯦ?" ꯇꯣꯜꯍꯟ ꯆꯪꯁꯤꯜꯂꯛꯄ ꯑꯗꯨꯗ ꯍꯦꯟꯅ ꯐꯖꯕꯤꯗꯤ ꯁꯥꯎꯅꯤꯡꯈ꯭ꯔꯦ꯫ ꯑꯉꯥꯡ ꯑꯗꯨ ꯇꯣꯜꯍꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, "ꯇꯨ, ꯑꯁꯤꯒꯤ ꯀꯥꯂꯤꯃꯥꯏ ꯃꯥꯟꯕꯤꯁꯤꯅ ꯑꯩꯉꯣꯟꯗ ꯈꯨꯄꯥꯛꯅ ꯊꯥꯔꯛꯏꯕ." ꯐꯖꯕꯤ ꯁꯥꯎꯅ ꯍꯥꯏꯔꯛꯏ, "ꯑꯩꯅ ꯈꯨꯄꯥꯛꯅ ꯊꯥꯕ ꯑꯗꯨ ꯈꯛꯇ ꯍꯥꯏꯔꯤꯗꯣ ꯀꯩꯒꯤꯅꯣ? ꯅꯪꯅ ꯁꯣꯏꯕ ꯑꯗꯨꯗꯤ ꯍꯥꯏꯗꯦꯅꯦ." "ꯑꯩꯅ ꯀꯩ ꯁꯣꯏꯕ? ꯅꯣꯏꯅ ꯅꯌꯥ ꯍꯤꯒꯠꯂꯒ ꯆꯠꯄꯗꯨꯗ ꯎꯖꯗꯕ ꯅꯠꯇ꯭ꯔꯣ?" ꯐꯖꯕꯤ ꯑꯃꯨꯛꯁꯨ ꯑꯉꯥꯡ ꯑꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯔꯛꯏ꯫ ꯇꯣꯜꯍꯟꯅ ꯑꯉꯥꯡ ꯑꯗꯨ ꯐꯠ ꯂꯥꯎꯅ ꯆꯤꯡꯊꯣꯛꯏ꯫ ꯑꯗꯨꯝꯅ ꯇꯧꯕ ꯑꯗꯨꯗ ꯑꯉꯥꯡ ꯑꯗꯨꯗꯤ ꯈꯨꯄꯥꯛꯅ ꯄꯥꯜꯍꯧꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯐꯖꯕꯤꯗꯤ ꯑꯁꯥꯎꯕꯗꯨ ꯁꯨꯝ ꯍꯦꯜꯂꯛꯏ꯫ ꯇꯣꯜꯍꯟꯅ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯌꯥꯔꯦ, ꯑꯉꯥꯡ ꯑꯁꯤꯅ ꯁꯣꯏꯕꯅꯤ. ꯑꯉꯥꯡꯗ ꯄꯪꯐꯨꯗ ꯐꯨꯕ ꯍꯧꯅꯗꯦ." ꯐꯖꯕꯤ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, "ꯅꯪ ꯂꯣꯏ ꯈꯪꯉꯤꯅꯦ ꯍꯥ? ꯂꯝ ꯍꯦꯜꯂꯗꯤ ꯐꯨꯕ ꯇꯥꯕꯅꯤ. ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯁ꯭ꯋꯥꯏꯗ ꯍꯩꯄꯥ ꯁꯥꯔꯛꯀꯅꯨ, ꯅꯁꯛꯇꯨꯒ." "ꯑꯉꯥꯡ ꯑꯁꯤꯅ ꯁꯣꯏꯕꯅꯤ, ꯌꯥꯔꯦ, ꯋꯥ ꯃꯈꯥ ꯇꯥꯔꯅꯨ ꯆꯪꯕꯤꯔꯣ." "ꯁꯣꯏꯕꯅꯤ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯔꯗ꯭ꯔꯣ ꯍꯥ? ꯁꯣꯏꯕꯅꯤ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯔꯗ꯭ꯔꯕ? ꯑꯩꯒꯤ ꯐꯅꯦꯛ ꯆꯣꯠꯂꯤꯁꯤꯕꯨ ꯐꯥꯒꯤꯔꯣ?" "ꯌꯥꯔꯦ, ꯑꯩ ꯏꯇꯩꯃꯗ ꯐꯅꯦꯛ ꯑꯃ ꯄꯤꯅꯅꯕ ꯍꯥꯏꯒꯦ." "ꯏꯁ, ꯑꯩꯕꯨ ꯃꯤꯒꯤ ꯐꯅꯦꯛ ꯁꯦꯠꯄ ꯃꯤꯔꯣ? ꯑꯩꯉꯣꯟꯗ ꯆꯣꯠꯂꯤꯁꯤ ꯅꯪ ꯑꯣꯏꯔꯗꯤ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ ꯍꯥ?" ꯇꯣꯜꯍꯟ ꯋꯥ ꯉꯥꯡꯗꯦ꯫ ꯐꯖꯕꯤꯗ ꯑꯁꯨꯝ ꯁꯥꯎꯅꯤꯡꯕ ꯐꯥꯎꯗꯨꯅ ꯏꯁꯤꯡ ꯈꯔ ꯌꯥꯎꯔꯤꯕ ꯕꯥꯔꯇꯤꯟ ꯑꯗꯨ ꯇꯥꯞ ꯄꯥꯏꯈꯠꯂꯒ ꯇꯣꯜꯍꯟꯗ ꯖꯣꯔꯣ ꯖꯣꯔꯣ ꯍꯦꯛꯇ ꯍꯩꯊꯔꯛꯏ꯫ ꯑꯗꯨꯝꯅ ꯇꯧꯕꯗꯨꯗ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯑꯉꯥꯡ ꯑꯗꯨꯁꯨ ꯈꯔ ꯆꯣꯠꯂꯤ꯫ ꯐꯖꯕꯤ ꯕꯥꯔꯇꯤꯟ ꯑꯗꯨ ꯂꯥꯛꯇꯅ ꯂꯪꯈꯤ꯫ ꯃꯣꯏꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯔꯝꯕ ꯃꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯌꯦꯡꯂꯛꯏ꯫ ꯐꯖꯕꯤ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, "ꯈꯪꯕ꯭ꯔꯥ ꯅꯪ? ꯃꯁꯛꯁꯤꯒ ꯍꯅꯨꯃꯥꯟ ꯍꯦꯛ ꯃꯥꯜꯂꯗꯅ." ꯃꯃꯥꯟꯅꯕꯤ ꯑꯃꯅ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯐꯖꯕꯤ, ꯌꯥꯔꯦ ꯆꯪꯉꯁꯤ ꯂꯥꯛꯑꯣ, ꯃꯤ ꯂꯣꯏꯅ ꯌꯦꯡꯅꯔꯛꯑꯦꯕ." ꯐꯖꯕꯤ ꯌꯥꯝ ꯁꯥꯎꯅ ꯃꯥꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯛꯂꯤꯕ ꯃꯃꯥꯟꯅꯕꯤꯒꯤ ꯈꯨꯠ ꯑꯗꯨ ꯐꯠ ꯏꯟꯊꯣꯛꯂꯒ ꯍꯥꯏꯔꯛꯏ, "ꯌꯥꯔꯦ, ꯑꯩꯅ ꯉꯁꯥꯏꯅ ꯂꯥꯛꯑꯣꯏ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯍꯥ? ꯑꯩ ꯍꯩꯅꯗꯦꯕ ꯁꯤꯒꯨꯝꯕꯁꯦ. ꯁꯤꯒꯨꯝꯕ ꯃꯤ ꯃꯆꯥ ꯃꯁꯨꯒꯤ ꯊꯕꯛꯁꯦ ꯑꯩ ꯌꯥꯝ ꯍꯩꯅꯗꯦ. ꯃꯇꯨꯡ ꯃꯅꯥꯎ ꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯑꯩꯉꯣꯟꯗ ꯍꯧꯔꯛꯀꯅꯨ." ꯑꯁꯤ ꯍꯥꯏꯔꯒ ꯐꯖꯕꯤ ꯄ꯭ꯔꯞ ꯆꯠꯈ꯭ꯔꯦ꯫ ꯇꯣꯜꯍꯟ ꯋꯥ ꯉꯥꯡꯗꯦ꯫ ꯃꯃꯥꯒ ꯃꯇꯩꯃꯒ ꯆꯪꯂꯛꯂꯦ꯫ ꯀꯩꯗꯧꯔꯦ ꯍꯥꯏꯅ ꯍꯪꯉꯤ, ꯑꯗꯨꯕꯨ ꯁꯣꯏꯕꯗꯒꯤ ꯏꯁꯤꯡ ꯍꯩꯖꯤꯟꯕꯅꯤ ꯍꯥꯏꯔꯒ ꯋꯥ ꯑꯗꯨ ꯂꯣꯏꯁꯤꯟꯈ꯭ರೆ꯫ ꯃꯃꯥꯁꯨ ꯀꯣꯟꯅ ꯇꯞꯅ ꯍꯪꯂꯒꯦ ꯈꯟꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯪꯗ꯭ꯔꯦ꯫ ꯇꯣꯜꯍꯟ ꯃꯊ꯭ꯋꯥꯏ ꯑꯗꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯑꯗꯨꯕꯨ ꯍꯥꯟꯅꯗꯒꯤ ꯍꯥꯟꯅ ꯐꯥꯒꯤ ꯖꯣꯒꯥꯏ ꯄꯪꯇꯧꯗ ꯇꯧꯗꯨꯅ ꯑꯉꯥꯡ ꯃꯌꯥꯝ ꯑꯗꯨꯒ ꯊꯕꯛ ꯑꯗꯨ ꯂꯣꯏꯁꯤꯜꯂꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯉꯥꯡ ꯃꯌꯥꯝ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯊꯣꯔꯛꯄꯗ ꯐꯖꯕꯤꯗꯣ ꯊꯪꯅꯕ ꯈꯨꯜꯒꯤ ꯄꯩꯁꯥ ꯌꯥꯝꯅ ꯄꯥꯏꯕ ꯐꯥꯏꯔꯦꯟꯖꯥꯎꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜꯒ ꯂꯝꯄꯥꯛꯇ ꯎꯅꯍꯧꯏ꯫ ꯇꯣꯜꯍꯟ ꯎꯁꯤꯟꯅꯗꯦ, ꯑꯗꯨꯕꯨ ꯐꯖꯕꯤꯅ ꯃꯉꯣꯟꯗ ꯅꯥꯀꯣꯏꯅꯅ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯔꯛꯄꯗꯨ ꯃꯍꯥꯛ ꯇꯥꯏ꯫ ꯃꯥꯅ ꯆꯪꯁꯤꯜꯂꯒ ꯋꯥ ꯉꯥꯡꯗ꯭ꯔꯕꯁꯨ ꯃꯊ꯭ꯋꯥꯏ ꯑꯗꯨꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯃꯌꯥꯝ ꯆꯥꯛ ꯆꯥꯕ ꯂꯣꯏꯅꯈ꯭ꯔꯦ꯫ ꯑꯗꯨꯒ ꯍꯌꯦꯡꯒꯤ
ꯊꯧꯔꯝ ꯑꯗꯨꯒꯤꯁꯨ ꯏꯔꯥꯡ ꯂꯥꯡꯏ꯫ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇꯒꯤ ꯇꯣꯜꯍꯟ ꯑꯗꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ, ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯑꯋꯥꯡꯒꯤ ꯏꯪꯈꯣꯜꯂꯣꯝꯗ ꯄꯨꯈ꯭ꯔꯤ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯂꯥꯛꯏ꯫ ꯉꯁꯥꯏ ꯐꯖꯕꯤꯅ ꯍꯥꯏꯔꯝꯕ ꯋꯥ ꯑꯗꯨ ꯃꯅꯥꯀꯣꯡꯗ ꯑꯗꯨꯝ ꯅꯤꯟꯗꯨꯅ ꯂꯩꯔꯤ꯫ ꯍꯌꯦꯡ ꯄꯨꯔꯅꯤꯃꯥꯅꯤ, ꯑꯗꯨꯅ ꯊꯥꯁꯨ ꯌꯥꯝꯅ ꯐꯩ꯫ ꯇꯣꯜꯍꯟ ꯊꯥꯗꯨꯗ ꯌꯦꯡꯉꯤ, ꯑꯗꯨꯒ ꯄꯨꯈ꯭ꯔꯤꯗ ꯍꯧꯔꯤꯕ ꯊꯔꯣꯁꯤꯡ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗꯒꯤ ꯈꯔ ꯆꯠꯊꯣꯛꯂꯒ ꯄꯨꯡꯗꯣꯟ ꯄꯥꯝꯕꯤ ꯑꯃ ꯍꯧꯔꯤꯕ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯆꯪꯗꯨꯅ ꯐꯝꯃꯤ, ꯑꯗꯨꯒ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯤ꯫ ꯐꯖꯕꯤꯒꯤꯅꯤ꯫ ꯐꯅ ꯀꯨꯏꯅ ꯑꯗꯨꯝꯅ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯃꯥꯒꯤ ꯍꯧꯅꯕꯤ ꯉꯥꯏꯍꯥꯛ ꯎꯏꯊꯔꯨꯔꯦ꯫ ꯀꯌꯥꯝ ꯀꯨꯏꯅ ꯇꯨꯝꯂꯨꯔꯕꯅꯣ ꯈꯪꯗꯦ, ꯃꯥꯅ ꯃꯤꯀꯞ ꯊꯣꯔꯛꯄ ꯃꯇꯝꯗ ꯊꯥꯗꯨ ꯅꯣꯡꯆꯨꯞꯂꯣꯝꯗ ꯍꯥꯏꯐꯦꯠ ꯍꯥꯏꯊꯔꯝꯂꯦ꯫ ꯇꯣꯜꯍꯟꯗꯨ ꯃꯃꯤꯠꯇꯨ ꯎꯏꯔꯒ ꯊꯣꯛꯂꯛꯏ, ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯊꯣꯔꯛꯏ꯫ ꯃꯥꯅ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯅꯨꯄꯤ ꯑꯃꯅ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯅ ꯇꯥꯔꯛꯏ꯫ ꯇꯣꯜꯍꯟ ꯃꯃꯤꯠ ꯃꯅꯥ ꯆꯥꯐꯨꯃꯨꯛ ꯂꯥꯎꯊꯣꯛꯏ, ꯃꯁꯥꯗꯨ ꯀꯤꯕ ꯑꯃꯁꯨ ꯌꯥꯎꯔꯤ꯫ ꯑꯃꯨꯛꯁꯨ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯛꯏ꯫ ꯍꯟꯗꯛꯇꯤ ꯇꯣꯜꯍꯟ ꯑꯗꯨ ꯎꯔꯦ, ꯃꯈꯣꯏꯒꯤ ꯄꯨꯈ꯭ꯔꯤꯗ ꯊꯔꯣ ꯊꯝꯕꯥꯜ ꯃꯔꯛꯇ ꯅꯨꯄꯤ ꯑꯃꯅ ꯏꯁꯤꯡ ꯃꯌꯥꯏꯗ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯕꯗꯨ꯫ ꯃꯥꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗꯤ ꯎ ꯃꯔꯨꯝ ꯀꯌా ꯑꯃ ꯂꯩꯕꯅ ꯎꯗꯦ, ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯗꯤ ꯊꯥꯕꯜꯒꯤ ꯃꯉꯥꯜ ꯑꯗꯨꯒ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯦ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯁꯛ ꯑꯗꯨ ꯎꯕꯗ ꯇꯣꯜꯍꯟ ꯑꯉꯛꯄꯅ ꯄꯤꯛ ꯊꯜꯂꯦ, ꯃꯁꯥ ꯃꯊꯟꯇ ꯁꯣꯟꯖꯩ꯫ ꯑꯁꯤꯗꯤ ꯑꯩꯅ ꯉꯔꯥꯡ ꯃꯪꯗ ꯎꯕ ꯑꯗꯨꯒ ꯌꯥꯝ ꯃꯥꯟꯅꯩꯅꯦ꯫ ꯃꯥꯅ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯅꯨꯄꯤ ꯑꯗꯨ ꯀꯥꯈꯠꯂꯛꯏ꯫ ꯇꯣꯜꯍꯟ ꯃꯃꯥꯏ ꯑꯗꯨ ꯑꯣꯟꯊꯣꯛꯂꯒ ꯂꯩ, ꯃꯁꯥꯗꯣ ꯑꯉꯛꯄ ꯃꯌꯥꯝ ꯃꯔꯛꯇ ꯀꯔꯤꯅꯣ ꯑꯀꯤꯕ ꯑꯃꯁꯨ ꯌꯥꯎꯔꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯨꯄꯤ ꯑꯗꯨ ꯏꯄꯥ ꯄꯥꯈꯠꯅ ꯑꯀꯣꯏꯕꯗꯨ ꯀꯣꯏꯌꯦꯡ ꯌꯦꯡꯂꯛꯏ꯫ ꯇꯣꯜꯍꯟꯁꯨ ꯅꯨꯄꯤ ꯑꯗꯨꯗ ꯃꯤꯠꯆꯥꯟꯅꯅ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯅꯨꯄꯤ ꯑꯗꯨꯅ ꯏꯄꯥ ꯄꯥꯈꯠꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯤꯕ ꯑꯗꯨ ꯎꯔꯦ꯫ ꯇꯣꯜꯍꯟꯁꯨ ꯐꯅ ꯀꯨꯏꯅ ꯌꯦꯡꯉꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯀꯣꯏꯂꯩ ꯂꯩꯔꯒ ꯌꯦꯡꯂꯛꯄꯗ ꯎ ꯃꯈꯥꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯕ マꯟꯕ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯇꯣꯜꯍꯟ ꯃꯤꯍꯨꯟ ꯑꯗꯨ ꯀꯟꯅ ꯆꯣꯡꯂꯛꯏ꯫ ꯅꯨꯄꯤ ꯑꯗꯨ ꯇꯣꯜꯍꯟꯂꯣꯝꯗ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯟꯕ ꯍꯧꯏ꯫ ꯇꯣꯜꯍꯟꯁꯨ ꯎꯄꯥꯏ ꯂꯩꯔꯔꯣꯏ ꯈꯟꯗꯨꯅ ꯊꯣꯔꯛꯏ꯫ ꯅꯨꯄꯤ ꯑꯗꯨꯗꯤ ꯇꯣꯜꯍꯟ ꯎꯕꯗ ꯏꯄꯥ ꯄꯥꯈꯠꯈ꯭ꯔꯦ꯫ ꯇꯣꯜꯍꯟꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯇꯝꯕ ꯅꯨꯄꯥ, ꯅꯪꯒꯤ ꯑꯄꯥꯝꯕ ꯀꯔꯤꯅꯣ? ꯑꯩꯒꯤ ꯅꯥꯆꯣꯝ ꯑꯗꯨꯕꯨ ꯅꯪꯅ ꯂꯧꯕ꯭ꯔꯥ? ꯅꯪꯒꯤ ꯑꯄꯥꯝꯕ ꯄꯤꯒꯦ, ꯑꯩꯒꯤ ꯅꯥꯆꯣꯝ ꯑꯗꯨ ꯄꯤꯔꯛꯑꯣ, ꯑꯩ ꯊꯦꯡꯉꯤ꯫ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯇꯣꯜꯍꯟ ꯏꯉꯛ ꯉꯛꯅ ꯌꯦꯡꯉꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯀꯅꯥꯒꯤ ꯅꯥꯆꯣꯝꯅꯣ ꯍꯥꯏꯔꯤꯁꯤꯕꯣ? ꯀꯅꯥꯅꯣ? ꯅꯪꯕꯨ ꯃꯤꯔꯣ ꯅꯠꯇ꯭ꯔꯒ ꯂꯥꯏꯔꯣ? ꯆꯥꯟꯕꯤꯗꯨꯅ ꯑꯩꯒꯤ ꯅꯥꯆꯣꯝꯗꯣ ꯑꯝꯇ ꯄꯤꯕꯤꯌꯨ, ꯑꯩ ꯑꯗꯣꯝꯅ ꯄꯥꯝꯕ ꯈꯨꯗꯤꯡ ꯄꯤꯖꯒꯦ꯫ ꯀꯥꯏꯗꯒꯤ ꯅꯥꯆꯣꯝꯅꯣ? ꯏꯄꯥ ꯁꯣꯔꯥꯔꯦꯜꯅ ꯃꯆꯥ ꯑꯩꯉꯣꯟꯗ ꯆꯦꯛꯁꯤꯟꯅ ꯁꯤꯟꯅꯕꯤꯕꯅꯤ, ꯃꯗꯨ ꯌꯥꯎꯗ꯭ꯔꯕꯗꯤ ꯑꯩꯗꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯀꯔꯝꯅ ꯍꯟꯒꯅꯤ? ꯑꯩꯒꯤ ꯏꯐꯝ ꯑꯗꯨꯗ ꯍꯟꯕ ꯉꯝꯂꯔꯣꯏ꯫ ꯇꯣꯜꯍꯟ ꯀꯤꯕ ꯑꯃ ꯌꯥꯎꯁꯤꯜꯂꯛꯂꯦ꯫ ꯀꯩꯅꯣꯅꯦ ꯏꯕꯦꯝꯃ, ꯅꯪꯕꯨ ꯀꯅꯥꯅꯣ? ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ? ꯑꯩꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯅꯠꯇꯦ, ꯇꯥꯏꯕꯪ ꯏꯃꯨꯡ ꯈꯨꯗꯤꯡ ꯀꯔꯝꯅ ꯄꯥꯜꯂꯤ ꯌꯦꯡꯕ ꯏꯄꯥ ꯁꯣꯔꯥꯔꯦꯜꯅ ꯊꯥꯕꯤꯔꯛꯄꯅꯤ꯫ ꯇꯣꯜꯍꯟꯗꯨ ꯀꯤꯕ ꯑꯃ ꯌꯥꯎꯔꯦ, ꯑꯃꯨꯛꯁꯨ ꯃꯊꯟꯇ ꯈꯜꯂꯤ, ꯑꯕꯣꯛꯅ ꯂꯤꯕ ꯋꯥꯔꯤꯗ ꯌꯥꯎꯕ ꯂꯥꯏꯔꯦꯝꯕꯤꯗꯨꯕꯨ ꯑꯣꯏꯔꯕ ꯖꯥꯠꯂꯥ? ꯑꯩꯗꯤ ꯆꯠꯍꯧꯕꯅ ꯐꯔꯅꯤ, ꯀꯤꯕ ꯑꯃ ꯌꯥꯎꯁꯤꯜꯂꯛꯏ꯫ ꯑꯩꯒꯁꯦ ꯃꯆꯦꯠ ꯃꯆꯦꯠ ꯁꯦꯠꯂꯒ ꯑꯃꯨꯛ ꯆꯥꯈꯤꯗꯅ꯫ ꯑꯁꯤ ꯍꯥꯏꯔꯒ ꯆꯠꯄ ꯍꯧꯏ꯫ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯇꯝꯕ, ꯅꯪꯅ ꯑꯩꯒꯤ ꯅꯥꯆꯣꯝ ꯑꯗꯨ ꯂꯧꯔꯕꯁꯨ ꯑꯩꯒꯤ ꯃꯇꯦꯡ ꯑꯃꯇꯪꯗꯤ ꯄꯥꯡꯂꯝꯃꯨ꯫ ꯑꯩꯒꯤ ꯅꯥꯆꯣꯝ ꯑꯗꯨ ꯌꯥꯎꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯂꯩꯐꯝ ꯂꯩꯇꯦ, ꯃꯗꯨ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕꯗꯪ ꯑꯩꯒꯤ ꯂꯩꯐꯝ ꯑꯃ ꯁꯤꯟꯕꯤꯌꯨ꯫ ꯇꯣꯜꯍꯟ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯇꯣꯛꯏ, ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ꯫ ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯥꯒꯤ ꯋꯥꯔꯤ ꯄꯨꯝꯕꯜꯂꯤ꯫ ꯇꯣꯜꯍꯟ ꯅꯨꯡꯉꯥꯏꯇ꯭ꯔꯦ, ꯑꯃꯨꯛꯁꯨ ꯂꯥꯏꯅꯤ ꯀꯥꯏꯅ ꯍꯥꯏꯕ ꯑꯗꯨꯗ ꯏꯀꯥꯏꯕ ꯑꯃ ꯐꯥꯎꯏ꯫ ꯐꯔꯦ, ꯅꯪꯒꯤ ꯅꯥꯆꯣꯝ ꯑꯗꯨ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕ ꯑꯩꯒꯤ ꯌꯨꯝꯗ ꯂꯩꯔꯣ꯫ ꯑꯗꯨꯕꯨ ꯀꯔꯝꯅꯅꯣ? ꯑꯩꯒꯤ ꯃꯔꯨꯞꯅꯤ ꯍꯥꯏꯔꯒ ꯍꯌꯦꯡꯒꯤ ꯂꯥꯏ ꯐꯤꯖꯣꯜ ꯍꯣꯡꯕ ꯌꯥꯎꯕ ꯂꯥꯛꯄꯅꯤ ꯍꯥꯏꯅ ꯈꯨꯝꯂꯒꯦ꯫ ꯑꯃꯨꯛ ꯃꯊꯟꯇ ꯇꯨꯃꯤꯟꯅ ꯍꯥꯏꯖꯩ, ꯂꯥꯏꯗꯤ ꯋꯥꯡꯕ ꯍꯩ ꯍꯥꯏꯗꯥꯏꯅꯦ, ꯑꯗꯨꯒ ꯁꯤꯅ ꯀꯔꯝꯕ ꯃꯈꯜꯒꯤ ꯂꯥꯏ ꯑꯣꯏꯔꯖꯥꯠꯅꯣ? ꯃꯈꯣꯏ ꯑꯅꯤ ꯌꯨꯝꯂꯣꯝꯗ ꯂꯥꯛꯃꯤꯟꯅꯔꯦ, ꯑꯗꯨꯕꯨ ꯌꯨꯝ ꯑꯗꯨꯗꯤ ꯊꯣꯡ ꯂꯣꯟꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯇꯝꯁꯤ ꯌꯥꯝꯅ ꯊꯦꯡꯂꯦ, ꯃꯥꯅ ꯊꯣꯛꯂꯛꯄ ꯑꯗꯨꯁꯨ ꯀꯅꯥ ꯑꯃꯠꯇ ꯈꯪꯍꯧꯕ ꯅꯠꯇꯦ꯫ ꯇꯨꯝꯂꯝꯂꯒꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯊꯣꯡ ꯂꯣꯟꯈꯤꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯇꯣꯜꯍꯟ ꯃꯊꯥ ꯁꯥꯅ ꯍꯥꯏꯔꯛꯏ, ꯑꯁ, ꯅꯪꯁꯨ ꯂꯥꯏꯅꯤ ꯍꯥꯏꯗꯥꯏꯅꯦ, ꯃꯇꯝꯁꯦ ꯈꯤꯇꯪ ꯉꯟꯈꯠꯍꯟꯕ ꯌꯥꯔꯣꯏꯗ꯭ꯔꯣ? ꯃꯇꯝꯕꯨ ꯀꯃꯥꯏꯅ ꯁꯦꯝꯗꯣꯛꯄ ꯉꯝꯗꯣꯏꯅꯣ? ꯑꯩꯒꯤꯗꯤ ꯅꯥꯆꯣꯝꯁꯨ ꯂꯩꯇ꯭ꯔꯦ꯫ ꯇꯣꯜꯍꯟ ꯅꯣꯡꯉꯥꯟꯕ ꯐꯥꯎꯕ ꯉꯥꯏꯔꯁꯤꯔꯥ, ꯍꯧꯖꯤꯛ ꯍꯧꯗꯣꯛꯂꯁꯤꯔꯥ ꯍꯥꯏꯅ ꯈꯜꯂꯤ꯫ ꯍꯧꯖꯤꯛ ꯑꯍꯤꯡꯗ ꯍꯧꯗꯣꯛꯂꯨꯔꯕꯗꯤ ꯕꯦꯔꯥ ꯑꯃ ꯀꯥꯔꯅꯤ ꯍꯥꯏꯗꯨꯅ ꯅꯣꯡꯉꯥꯟꯕ ꯐꯥꯎꯕ ꯑꯅꯤꯗꯣ ꯉꯥꯏꯔꯝꯃꯤ꯫ ꯉꯥꯟꯐꯨꯝ ꯇꯧꯔꯛꯄ ꯑꯗꯨꯋꯥꯏꯗ ꯃꯃꯥ ꯍꯧꯒꯠꯇꯨꯅ ꯊꯣꯡ ꯍꯥꯡꯂꯛꯏ꯫ ꯃꯆꯥꯅꯨꯄꯥꯒ ꯅꯨꯄꯤ ꯑꯃꯒ ꯂꯩꯔꯝꯕ ꯑꯗꯨ ꯎꯕꯗ ꯃꯥꯒꯤ ꯋꯥꯈꯜ ꯑꯗꯨ ꯑꯥ ꯌꯧꯔꯦ꯫ ꯍꯔꯥꯎꯒꯗ꯭ꯔꯥ ꯀꯞꯀꯗ꯭ꯔꯥ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ꯫ ꯇꯣꯜꯍꯟꯁꯨ ꯃꯃꯥ ꯎꯕꯗ ꯃꯥꯅ ꯍꯥꯟꯅ ꯐꯠ ꯋꯥ ꯉꯥꯡꯁꯤꯜꯂꯤ, ꯏꯃꯥ, ꯑꯁꯦ ꯏꯃꯥꯟꯅꯕꯒꯤ ꯃꯆꯜꯅꯤ, ꯏꯃꯥꯟꯅꯕꯗꯣ ꯊꯕꯛ ꯁꯨꯕ ꯆꯠꯈꯤꯕ,
ꯑꯩꯈꯣꯏꯗ ꯃꯇꯝ ꯈꯔ ꯂꯩꯔꯝꯃꯣꯅ ꯍꯥꯏꯕ ꯑꯩꯅ ꯉꯔꯥꯡ ꯃꯥ ꯂꯧꯕ ꯆꯠꯄ ꯍꯜꯂꯛꯄꯗ ꯅꯣꯡ ꯉꯥꯟꯒꯗꯧꯔꯤ ꯑꯗꯨꯅ ꯅꯣꯏꯗꯣ ꯍꯧꯗꯣꯔꯛꯇ꯭ꯔꯕ ꯃꯆꯥꯒꯤ ꯋꯥꯗꯣ ꯑꯁꯣꯏꯕ ꯑꯃꯗꯤ ꯌꯥꯎꯔꯤ ꯍꯥꯏꯕ ꯈꯪꯉꯤ ꯑꯗꯨꯕꯨ ꯃꯥꯅ ꯈꯟꯕ ꯑꯗꯨꯃꯛꯇꯤ ꯑꯣꯏꯔꯝꯗ꯭ꯔꯦ ꯃꯃꯥꯅ ꯋꯥ ꯉꯥꯡꯗ꯭ꯔꯤꯉꯩꯗ ꯇꯣꯜꯍꯟ ꯃꯥꯅ ꯐꯠ ꯑꯃꯨꯛ ꯍꯥꯏꯖꯤꯜꯂꯛꯏ ꯏꯃꯥ ꯑꯉꯥꯡꯁꯦ ꯌꯥꯝ ꯂꯥꯞꯅ ꯂꯥꯛꯄꯒꯤ ꯋꯥꯔꯕꯅꯤ ꯏꯃꯨꯡꯗ ꯑꯝꯇ ꯍꯥꯟꯅ ꯄꯨꯁꯤꯜꯂꯨ ꯑꯩ ꯀꯣꯟꯅ ꯋꯥꯔꯤ ꯐꯖꯅ ꯂꯤꯔꯒꯦ ꯑꯝꯇ ꯆꯪꯉꯨ ꯃꯃꯥ ꯑꯗꯨ ꯇꯞꯅ ꯍꯥꯏꯔꯛꯏ ꯏꯕꯦꯝꯃꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯏ ꯇꯣꯜꯍꯟ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯗ ꯐꯠ ꯌꯦꯡꯉꯤ ꯑꯗꯨꯒ ꯈꯪꯍꯥꯏ ꯈꯪꯖꯤꯟꯗ ꯍꯥꯏꯔꯛꯏ ꯑꯕꯦꯝꯃ ꯀꯧꯕꯅꯤ ꯑꯝꯇ ꯍꯥꯟꯅ ꯑꯉꯥꯡꯁꯦ ꯄꯨꯁꯤꯜꯂꯣꯕ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯋꯥꯕꯅ ꯂꯣꯏꯔꯝꯃꯅꯤ ꯃꯃꯥ ꯑꯗꯨꯁꯨ ꯋꯥ ꯑꯃꯇ ꯉꯥꯡꯗꯅ ꯏꯆꯤꯡ ꯆꯤꯡꯅꯅ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯄꯨꯁꯤꯟꯈ꯭ꯔꯦ ꯐꯂꯞ ꯌꯦꯡꯂꯝꯃꯤ ꯃꯃꯥ ꯆꯪꯈ꯭ꯔꯕ ꯃꯇꯨꯡꯗ ꯇꯣꯜꯍꯟ ꯑꯗꯨ ꯁꯣꯔ ꯃꯄꯤ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯇꯣꯛꯏ ꯃꯈꯥ ꯇꯥꯕꯅ ꯀꯃꯥꯏꯅ ꯇꯧꯕ ꯑꯁ ꯊꯣꯛꯑ ꯑꯃ ꯂꯥꯛꯆꯔꯅꯤꯗ ꯃꯥꯒꯤ ꯅꯥꯆꯣꯝꯗꯨꯕꯨ ꯑꯩꯅ ꯂꯧꯗ꯭ꯔꯗꯤ ꯀꯅꯥ ꯂꯧꯗꯣꯏꯕ ꯎꯆꯤꯅ ꯑꯆꯥꯄꯣꯠ ꯑꯣꯏꯅꯒ ꯈꯟꯗꯅ ꯆꯦꯟꯈ꯭ꯔꯖꯥꯠꯂꯥ ꯑꯁꯤ ꯍꯥꯏꯔꯒ ꯄꯨꯈ꯭ꯔꯤꯔꯣꯝꯗ ꯑꯃꯨꯛ ꯌꯦꯡꯉꯤ ꯑꯁ ꯌꯥꯝ ꯊꯨꯅ ꯑꯝꯇ ꯊꯤꯔꯒ ꯆꯠꯍꯟꯈꯤꯗ꯭ꯔꯗꯤꯅꯦ ꯕꯦꯔꯥ ꯁꯣꯏꯗꯅ ꯀꯥꯔꯅꯤ ꯃꯥꯁꯨ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯍꯧꯒꯠꯂꯛꯂꯝꯃꯤ ꯃꯁꯛ ꯈꯪꯗꯕ ꯃꯤ ꯑꯃ ꯂꯩꯔꯝꯕ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯂꯩꯇ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯃꯥꯅ ꯈꯨꯝꯃꯤ ꯑꯣ ꯇꯣꯜꯍꯟꯒꯤ ꯃꯃꯥꯟꯅꯕꯒꯤ ꯃꯆꯟꯅꯨꯄꯤꯅꯦ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝꯁꯦ ꯌꯥꯎꯕ ꯂꯥꯛꯄꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯁꯝꯖꯜꯂꯤ ꯑꯗꯨꯕꯨ ꯃꯁꯥꯗꯤ ꯑꯁꯣꯏꯕ ꯑꯃ ꯌꯥꯎꯔꯕꯒꯨꯝ ꯋꯥꯈꯜ ꯑꯗꯨ ꯏꯆꯤꯡ ꯆꯤꯡꯅꯩ ꯃꯌꯥꯝꯁꯨ ꯂꯣꯏꯅ ꯈꯪꯉꯤ ꯑꯗꯨꯕꯨ ꯊꯧꯔꯝ ꯊꯣꯛꯄ ꯃꯔꯝꯅ ꯃꯥꯒꯤ ꯃꯊꯧ ꯂꯣꯏꯅ ꯇꯧꯅꯩ ꯑꯃꯁꯨ ꯊꯕꯛꯀꯤ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤꯉꯩꯗ ꯇꯣꯜꯍꯟꯒ ꯋꯥꯔꯤ ꯁꯥꯕ ꯐꯪꯗ꯭ꯔꯦ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯁꯨ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯣꯜꯍꯟꯒꯤ ꯃꯆꯟꯅꯨꯄꯤꯒꯤ ꯐꯤꯔꯣꯜ ꯄꯨꯊꯣꯛꯇꯨꯅ ꯁꯦꯠꯍꯜꯂꯦ ꯑꯗꯨꯝꯅ ꯁꯦꯠꯈꯤꯕ ꯑꯗꯨꯗꯒꯤꯗꯤ ꯂꯪꯇ꯭ꯔꯤꯛ ꯂꯪꯅ ꯐꯖꯈ꯭ꯔꯦ ꯃꯤ ꯄꯨꯝꯕꯅ ꯃꯥ ꯎꯕꯗ ꯃꯌꯥ ꯀꯥꯅꯔꯦ ꯇꯣꯜꯍꯟ ꯐꯥꯎꯕ ꯌꯥꯎꯅ ꯍꯦꯛ ꯉꯥꯎꯏ ꯀꯔꯤꯒꯤꯗꯤ ꯐꯖꯔꯣꯏ ꯃꯍꯥꯛꯇꯤ ꯂꯥꯏꯔꯦꯝꯕꯤꯅꯤ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯁꯨ ꯐꯖꯩ ꯍꯥꯏꯅ ꯂꯣꯏꯅ ꯍꯥꯏꯅꯩ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄ ꯈꯨꯗꯤꯡ ꯏꯃꯨꯡꯒꯤ ꯃꯤ ꯃꯈꯩꯅ ꯃꯃꯥꯅ ꯄꯤꯈꯤꯕ ꯄꯥꯎꯈꯨꯝ ꯑꯗꯨꯃꯛ ꯄꯤ ꯇꯣꯜꯍꯟ ꯈꯛꯇꯅꯤ ꯈꯔ ꯎꯂꯩ ꯄꯥꯔꯩ ꯇꯧꯗꯨꯅ ꯆꯦꯜꯂꯤꯕꯁꯦ ꯅꯨꯃꯤꯠ ꯑꯗꯨꯃꯗꯤ ꯃꯔꯥꯡ ꯃꯌꯥꯝ ꯑꯗꯨ ꯊꯕꯛ ꯂꯣꯏꯅ ꯆꯤꯟꯅꯩ ꯈꯔ ꯊꯦꯡꯖꯤꯜꯂꯛꯄ ꯃꯇꯝꯗ ꯅꯨꯃꯤꯠꯅ ꯈꯔ ꯂꯩꯁꯤꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯃꯤ ꯂꯥꯡꯕ ꯈꯔ ꯍꯟꯊꯔꯦ ꯊꯕꯛ ꯂꯣꯏꯁꯤꯜꯂꯛꯄꯒ ꯇꯣꯜꯍꯟ ꯄꯨꯈ꯭ꯔꯤ ꯃꯄꯥꯗ ꯆꯠꯇꯨꯅ ꯅꯥꯆꯣꯝ ꯑꯗꯨ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯊꯤꯕ ꯑꯗꯨ ꯍꯧꯔꯛꯄꯗ ꯃꯉꯥꯏꯔꯦ ꯃꯃꯥꯅ ꯇꯣꯜꯍꯟꯕꯨ ꯀꯧꯔꯛꯏ ꯇꯣꯜꯍꯟ ꯀꯔꯤꯅꯣ ꯅꯪꯅ ꯊꯤꯔꯤꯗꯨꯕꯣ ꯇꯣꯜꯍꯟꯗꯣ ꯑꯁ ꯍꯥꯏꯔꯒ ꯃꯃꯥꯗ ꯌꯦꯡꯂꯛꯏ ꯃꯃꯥꯅ ꯂꯥꯛꯑꯣ ꯍꯥꯏꯕꯒꯨꯝꯅ ꯃꯈꯨꯠ ꯈꯜꯂꯛꯏ ꯎꯄꯥꯏ ꯂꯩꯇꯦ ꯃꯃꯥꯒꯤ ꯅꯥꯛꯇ ꯂꯥꯛꯂꯦ ꯃꯃꯥꯁꯨ ꯇꯣꯜꯍꯟꯒꯤ ꯅꯥꯛꯇ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯍꯥꯏ ꯅꯨꯄꯤ ꯑꯁꯦ ꯀꯅꯥꯅꯣ ꯁꯦꯡꯅ ꯈꯨꯝ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯀꯗꯥꯏꯗꯅꯣꯃ ꯁꯣꯏꯕ ꯑꯃ ꯌꯥꯎꯔꯤ ꯑꯁ ꯏꯃꯥ ꯑꯩꯅ ꯉꯁꯥꯏꯅ ꯍꯥꯏꯈ꯭ꯔꯗꯨꯗꯤ ꯅꯪꯅ ꯉꯁꯥꯏꯅ ꯍꯥꯏꯕꯕꯨ ꯀꯔꯤꯅꯣ ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗꯕ ꯋꯥꯗꯨꯔꯣ ꯏꯃꯥꯟꯅꯕꯒꯤ ꯃꯆꯜꯅꯦ ꯍꯥꯏꯕ ꯃꯥ ꯍꯜꯂꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯑꯩꯈꯣꯏꯗ ꯂꯩꯗꯣꯏꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯄ꯭ꯔꯞ ꯆꯠꯈ꯭ꯔꯦ ꯃꯃꯥ ꯑꯗꯣ ꯃꯆꯥ ꯇꯥꯅꯅꯕ ꯂꯥꯎꯏ ꯍꯩ ꯉꯥꯏꯈꯨꯑꯣ ꯋꯥ ꯑꯝꯇ ꯐꯖꯅ ꯁꯥꯟꯅꯈꯤꯁꯤꯅꯦ ꯅꯪꯕꯣ ꯇꯣꯜꯍꯟ ꯇꯥꯁꯤꯟꯅꯗꯦ ꯃꯥꯒꯤ ꯊꯣꯛꯄ ꯑꯗꯨꯝ ꯆꯪꯂꯛꯏ ꯑꯗꯨꯝꯅ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯂꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯂꯩꯈꯤꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯃꯃꯥ ꯑꯗꯨꯅ ꯇꯣꯜꯍꯟꯕꯨ ꯀꯌꯥꯔꯛ ꯍꯟꯅ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯇꯣꯜꯍꯟ ꯑꯗꯨ ꯃꯔꯥꯜ ꯂꯩꯔꯕ ꯃꯤ ꯑꯃꯒꯨꯝꯅ ꯀꯣꯏꯆꯦꯟ ꯍꯦꯛ ꯆꯦꯜꯂꯤ ꯃꯃꯥꯒ ꯑꯣꯟꯁꯤꯟꯅꯕ ꯇꯟꯕꯅ ꯆꯥꯛ ꯐꯥꯎꯕ ꯃꯥ ꯀꯣꯟꯅ ꯆꯥꯕ ꯅꯠꯇ꯭ꯔꯒ ꯁꯨꯡꯆꯥ ꯆꯥꯗꯕ ꯐꯥꯎꯕ ꯌꯥꯎꯔꯦ ꯃꯃꯥꯁꯨ ꯃꯆꯥꯒꯤ ꯃꯑꯣꯡ ꯑꯗꯨ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯃꯆꯥꯗ ꯋꯥ ꯃꯈꯥ ꯇꯥꯅ ꯍꯪꯗ꯭ꯔꯦ ꯃꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯇꯣꯜꯍꯟꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯁꯨ ꯇꯣꯜꯍꯟꯒ ꯋꯥꯔꯤ ꯇꯣꯏꯅ ꯁꯥꯟꯅꯩ ꯃꯥꯗꯤ ꯇꯣꯜꯍꯟꯒꯤ ꯃꯆꯟꯅꯨꯄꯤꯒ ꯂꯩꯕꯅꯤ ꯇꯣꯜꯍꯟ ꯉꯥꯏꯍꯥꯛ ꯂꯩꯇꯦ ꯄꯨꯈ꯭ꯔꯤ ꯃꯅꯥꯛꯇ ꯅꯥꯆꯣꯝ ꯑꯗꯨ ꯀꯣꯏꯊꯤ ꯊꯤ ꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯑꯎꯕ ꯃꯤꯅ ꯉꯥꯎꯔꯕ ꯃꯥꯜꯂꯦ ꯍꯥꯏꯅ ꯈꯜꯂꯕꯅꯤ ꯉꯁꯤꯁꯨ ꯂꯥꯏꯔꯦꯝꯕꯤ ꯑꯃꯗꯤ ꯇꯣꯜꯍꯟ ꯐꯝꯂꯒ ꯋꯥꯔꯤ ꯁꯥꯔꯤ ꯃꯆꯟꯅꯨꯄꯤꯁꯨ ꯂꯩꯔꯝꯕꯅꯤ ꯑꯗꯨꯕꯨ ꯃꯃꯥꯅ ꯀꯧꯔꯛꯄꯗꯒꯤ ꯆꯠꯈ꯭ꯔꯦ ꯃꯈꯣꯏꯅ ꯂꯩꯔꯤꯕꯗꯨ ꯄꯨꯈ꯭ꯔꯤ ꯑꯗꯨꯗꯒꯤ ꯈꯤꯇꯪ ꯆꯠꯊꯣꯛꯂꯒ ꯂꯩ ꯑꯁꯨꯝ ꯂꯩꯃꯤꯟꯅꯔꯛꯄꯅ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯇꯣꯜꯍꯟꯕꯨ ꯅꯨꯡꯁꯤꯕ ꯍꯧꯔꯛꯂꯤ ꯇꯣꯜꯍꯟꯗꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯒꯤ ꯐꯖꯕꯗ ꯉꯥꯎꯔꯒ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯃꯥꯗꯤ ꯂꯥꯏꯅꯤ ꯃꯇꯤꯛ ꯃꯄꯥ ꯆꯥꯗꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯆꯠꯈꯤꯅꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯂꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯁꯨ ꯈꯪꯉꯤ ꯃꯍꯥꯛꯇꯤ ꯆꯠꯅꯤꯡꯕ ꯐꯥꯎꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯁꯤꯒꯨꯝꯕ ꯐꯤꯕꯝ ꯑꯁꯤꯗ ꯃꯥꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯗꯨ ꯑꯣꯏꯊꯣꯛꯂꯔꯣꯏ ꯇꯣꯜꯍꯟ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯗ ꯇꯞꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯄꯣꯠꯇꯣ ꯃꯨꯟꯅ ꯑꯝꯇ ꯅꯤꯡꯁꯤꯡ ꯅꯪꯅ ꯂꯥꯛꯄꯗ ꯄꯨꯗꯤ ꯄꯨꯔꯛꯏꯀꯣ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯆꯉꯛꯅꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯌꯥꯎꯗ꯭ꯔꯗꯤ ꯑꯩꯗꯤ ꯀꯃꯥꯏꯅ ꯂꯥꯛꯇꯣꯏꯕ ꯑꯩꯅ ꯆꯠꯄꯒꯤ ꯃꯇꯝꯁꯨ ꯍꯧꯖꯤꯛꯇꯤ ꯍꯦꯜꯂꯦ ꯑꯩ ꯌꯥꯝ ꯊꯨꯅ ꯅꯪꯒꯤ ꯄꯣꯠꯇꯣ ꯄꯤꯅꯅꯕ ꯇꯧꯒꯦ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯗꯁꯨ ꯈꯪꯍꯟꯕ ꯄꯥꯝꯗꯦ ꯃꯤ ꯑꯇꯩꯗ ꯊꯣꯛꯇꯕ ꯊꯧꯗꯣꯛꯅꯤ ꯑꯩꯉꯣꯟꯗ ꯊꯣꯛꯏꯁꯦ ꯁꯤꯒꯤ ꯋꯥꯁꯦ ꯍꯥꯏꯔꯨꯔꯗꯤ ꯃꯣꯏ ꯃꯌꯥꯝꯅ ꯑꯩꯁꯦ
ꯑꯉꯥꯎꯕ ꯁꯦꯝꯕꯤꯗꯣꯏꯅꯤ ꯅꯪ ꯂꯥꯏ ꯑꯣꯏꯕꯩꯁꯨ ꯍꯤꯡꯕꯅꯤ ꯅꯠꯇ꯭ꯔꯗꯤ ꯃꯌꯥꯝ ꯆꯪꯗꯅ ꯐꯨꯝꯕꯤꯈ꯭ꯔꯅꯤ ꯑꯦ ꯀꯩꯒꯤꯅꯣ ꯂꯥꯏꯅꯦ ꯍꯥꯏꯔꯗꯤ ꯐꯨꯝꯅꯕ꯭ꯔꯥ ꯈꯪꯗꯦꯗ ꯑꯩꯁꯨ ꯍꯥꯏꯔꯤꯕ ꯍꯥꯏꯕꯗꯨꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯇꯨꯝ ꯁꯨꯝ ꯍꯨꯜꯂꯝꯕ ꯃꯈꯨꯠ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯍꯨꯟꯈꯤ ꯄꯥꯏꯕꯗ ꯈꯔ ꯆꯣꯠ ꯂꯩꯈꯣꯝꯅ ꯄꯣꯠ ꯑꯗꯨ ꯂꯣꯏꯔꯦ ꯑꯗꯨꯕꯨ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯗꯤ ꯄꯣꯠ ꯑꯗꯨ ꯎꯕꯗ ꯆꯤꯡꯅꯕ ꯍꯥꯏꯐꯦꯠ ꯐꯥꯎꯏ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯄꯣꯠ ꯑꯗꯨ ꯄꯥꯏꯈꯠꯂꯤ ꯇꯣꯜꯍꯟꯁꯨ ꯏꯉꯛ ꯉꯛꯅ ꯌꯦꯡꯉꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯄꯣꯠ ꯑꯗꯨ ꯃꯈꯨꯠꯅ ꯍꯥꯏꯐꯦꯠ ꯀꯟꯊꯣꯛꯂꯒ ꯌꯦꯡꯉꯤ ꯈꯪꯂꯦ ꯃꯥꯒꯤ ꯅꯥꯆꯣꯝ ꯑꯗꯨꯅꯤ ꯇꯞꯅ ꯅꯥꯆꯣꯝ ꯑꯗꯨ ꯃꯥꯒꯤ ꯃꯅꯥꯗ ꯊꯦꯠꯆꯤꯜꯂꯤ ꯑꯉꯛꯄꯅꯤ ꯍꯧꯖꯤꯛꯇ ꯎꯐꯨꯟꯋꯣ ꯀꯩꯋꯣ ꯂꯩꯔꯝꯕ ꯅꯥꯆꯣꯝ ꯑꯗꯨ ꯇꯁꯦꯡꯕ ꯅꯥꯆꯣꯝ ꯑꯣꯏꯅ ꯑꯣꯟꯊꯣꯔꯛꯂꯤ ꯇꯣꯜꯍꯟ ꯃꯗꯨ ꯎꯕꯗ ꯍꯔꯥꯎꯅ ꯐꯪꯉꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯁꯨ ꯇꯣꯜꯍꯟꯗ ꯌꯦꯡꯉꯤ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯄꯣꯠ ꯑꯗꯨꯁꯨ ꯐꯪꯂꯕꯅꯤꯅ ꯅꯪꯒꯤ ꯅꯌꯨꯝꯗ ꯆꯠꯄ ꯌꯥꯔꯅꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯇꯞꯅ ꯀꯔꯝꯅ ꯆꯠꯀꯅꯤ ꯑꯩꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯆꯠꯀꯗꯕꯅꯤ ꯑꯗꯨꯒꯤꯗꯤ ꯑꯩ ꯁꯤꯟꯒꯦ ꯂꯥꯎ ꯑꯁꯤ ꯍꯥꯏꯔꯒ ꯑꯅꯤꯗꯨ ꯂꯥꯛꯃꯤꯟꯅꯔꯦ ꯇꯣꯜꯍꯟ ꯃꯃꯥꯒꯤ ꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯏꯃꯥ ꯍꯥꯎꯅꯦ ꯀꯩꯗꯧꯔꯒꯦ ꯑꯩꯒꯤ ꯏꯃꯥꯟꯅꯕꯗꯣ ꯍꯧꯖꯤꯛ ꯂꯥꯛꯏ ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯃꯥ ꯊꯤꯜꯂꯨꯕ ꯌꯥꯔꯦ ꯍꯩꯃꯥ ꯍꯌꯦꯡ ꯅꯤꯡꯊꯤꯅ ꯆꯠꯂꯣꯗꯅ ꯅꯃꯥꯟꯅꯕ ꯑꯗꯨꯁꯨ ꯑꯩꯈꯣꯏꯗ ꯂꯥꯛꯑꯣ ꯍꯥꯏꯌꯣ ꯅꯣꯡꯃ ꯑꯣꯏꯅ ꯂꯥꯛꯑꯒꯦꯌꯦ ꯉꯁꯤꯗꯤ ꯃꯣꯏꯗ ꯑꯩꯗꯣ ꯆꯥꯛ ꯆꯥꯈꯣꯅ ꯍꯥꯏꯔꯛꯑꯦꯕ ꯑꯩ ꯑꯍꯤꯡꯁꯤꯃꯗꯤ ꯌꯨꯝꯗ ꯂꯥꯛꯑꯔꯣꯏ ꯏꯃꯥꯟꯅꯕ ꯑꯗꯨ ꯂꯥꯛꯄ ꯉꯥꯏꯔꯗꯤ ꯊꯦꯡꯉꯅꯤ ꯂꯝꯁꯨ ꯌꯥꯝ ꯂꯥꯞꯄꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛꯇꯒꯤ ꯆꯠꯈ꯭ꯔꯒꯦ ꯉꯥꯏꯈꯣꯅꯦ ꯏꯕꯨꯡꯉꯣ ꯅꯪꯅꯤꯅꯦ ꯅꯪꯕꯣ ꯑꯁ ꯊꯦꯡꯉꯅꯤꯌꯦ ꯏꯃꯥ ꯑꯗꯨꯅ ꯇꯧꯕꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯥꯗ ꯃꯅꯝ ꯅꯝꯍꯜꯂꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯁꯨ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯅ ꯍꯥꯏꯔꯛꯄ ꯑꯗꯨꯋꯥꯏꯗ ꯃꯃꯥꯅ ꯃꯅꯝ ꯅꯝꯈꯤꯒꯦ ꯍꯥꯏꯅ ꯅꯝꯃꯤ ꯇꯣꯜꯍꯟꯗꯤ ꯃꯇꯧꯗꯨ ꯎꯕꯗ ꯆꯞ ꯂꯦꯞꯈ꯭ꯔꯦ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯗꯤ ꯃꯄꯤ ꯇꯥꯔꯛꯀꯗꯧꯔꯦ ꯑꯗꯨꯕꯨ ꯈꯪꯖꯤꯜꯂꯒ ꯅꯣꯛꯐꯦꯠ ꯇꯧꯏ ꯇꯣꯜꯍꯟꯒꯤ ꯃꯃꯥꯅ ꯑꯃꯨꯛꯀ ꯍꯟꯅ ꯂꯥꯛꯈꯣ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯁꯨ ꯍꯥꯏꯅ ꯈꯨꯝꯃꯤ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯂꯥꯛꯃꯤꯟꯅꯔꯦ ꯇꯣꯜꯍꯟꯅ ꯄꯨꯗꯨꯅ ꯃꯤ ꯈꯔ ꯂꯩꯇꯕ ꯃꯐꯝꯗ ꯂꯥꯛꯏ ꯑꯗꯨꯒ ꯑꯅꯤꯗꯨ ꯅꯨꯃꯤꯠ ꯇꯥꯕ ꯉꯥꯏꯃꯤꯟꯅꯩ ꯋꯥꯗꯤ ꯑꯃꯠꯇ ꯉꯥꯡꯅꯗꯦ ꯅꯨꯃꯤꯠ ꯇꯥꯔꯕꯗ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯌꯧꯒꯗꯕ ꯊꯕꯛ ꯑꯣꯏꯕꯅ ꯑꯅꯤꯗꯨ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯐꯥꯎꯕ ꯂꯥꯛꯃꯤꯟꯅꯔꯦ ꯃꯤꯅ ꯑꯃꯠꯇ ꯂꯝꯕꯤꯗ ꯆꯠꯇ꯭ꯔꯦ ꯍꯥꯏꯕ ꯃꯇꯝ ꯑꯗꯨꯗ ꯇꯣꯜꯍꯟꯒꯤ ꯌꯨꯝ ꯇꯝꯅ ꯑꯃꯨꯛ ꯂꯥꯛꯂꯤ ꯑꯗꯨꯒ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯑꯗꯨꯗ ꯑꯅꯤꯗꯨ ꯑꯃꯨꯛ ꯂꯩꯔꯦ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯅꯥꯆꯣꯝ ꯑꯗꯨ ꯆꯤꯟꯁꯤꯜꯂꯒ ꯃꯥꯒꯤ ꯃꯤꯀꯨꯞ ꯌꯧꯔꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯇꯣꯜꯍꯟꯗ ꯇꯞꯅ ꯍꯥꯏꯔꯝꯃꯤ ꯃꯇꯝꯅ ꯑꯃꯨꯛ ꯄꯨꯔꯛꯂꯕꯗꯤ ꯅꯪ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯈꯤꯁꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯥꯏꯔꯦꯝꯕꯤꯗꯨ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ ꯇꯣꯜꯍꯟ ꯋꯥ ꯑꯃꯠꯇ ꯉꯥꯡꯍꯧꯗ꯭ꯔꯦ ꯉꯁꯥꯏ ꯃꯈꯩ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯗ꯭ꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯃꯁꯥꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯍꯥꯛ ꯑꯃꯨꯛ ꯃꯐꯝ ꯑꯃꯗ ꯂꯥꯛꯇꯨꯅ ꯑꯍꯤꯡ ꯑꯗꯨ ꯂꯦꯜꯂꯤ ꯅꯣꯡꯉꯥꯜꯂꯛꯂꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯃꯌꯨꯝꯗ ꯂꯥꯛꯂꯤ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯁꯨ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯆꯠꯈ꯭ꯔꯦ ꯍꯥꯏꯕ ꯂꯣꯏꯅ ꯈꯪꯂꯤ ꯇꯣꯜꯍꯟ ꯋꯥꯈꯜ ꯁꯨꯝ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ ꯃꯍꯥꯛ ꯐꯖꯕꯤꯒꯤ ꯋꯥꯈꯜꯗ ꯆꯪꯗ꯭ꯔꯦ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯇꯣꯜꯍꯟ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯑꯗꯨꯃꯛ ꯅꯤꯡꯁꯤꯡꯂꯤ ꯃꯊꯟꯗ ꯑꯃꯨꯛ ꯆꯩꯖꯩ ꯀꯔꯤꯒꯤ ꯑꯗꯨꯝ ꯅꯤꯡꯁꯤꯡꯂꯤꯕꯅꯣ ꯍꯥꯏꯅ ꯑꯗꯨꯕꯨ ꯀꯥꯎꯕꯗꯤ ꯂꯩꯈꯤꯗꯦ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯅꯗꯨꯅ ꯇꯣꯜꯍꯟ ꯂꯨꯍꯣꯡꯅꯕ ꯁꯤꯜꯂꯦ ꯇꯣꯜꯍꯟꯁꯨ ꯅꯨꯄꯤ ꯑꯗꯨꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯔꯕ ꯃꯇꯨꯡꯗ ꯂꯨꯍꯣꯡꯕ ꯑꯗꯨ ꯌꯥꯔꯤ ꯇꯣꯜꯍꯟꯒꯤ ꯌꯨꯝ ꯑꯃꯁꯨ ꯃꯃꯥꯡ ꯊꯪꯕ ꯂꯣꯝꯗ ꯁꯥꯔꯤ ꯇꯣꯜꯍꯟꯗꯤ ꯁꯨꯡꯅꯣꯛ ꯍꯦꯛ ꯅꯣꯛꯈꯤꯗ꯭ꯔꯦ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯗꯨꯅꯤ ꯉꯁꯤꯗꯤ ꯊꯥꯁꯨ ꯌꯥꯝꯅ ꯐꯩ ꯃꯌꯥꯝ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕ ꯑꯁꯤ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯏꯆꯤꯛ ꯆꯤꯛꯂꯤ ꯇꯣꯜꯍꯟ ꯀꯥꯗ ꯆꯪꯂꯛꯏ ꯃꯥꯅ ꯉꯁꯤ ꯂꯨꯍꯣꯡꯗꯨꯅ ꯂꯧꯕꯤ ꯊꯣꯏꯕꯤꯁꯨ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯇꯣꯜꯍꯟ ꯎꯕꯗ ꯊꯣꯏꯕꯤꯅ ꯍꯥꯏꯔꯛꯏ ꯑꯩ ꯀꯩꯅꯣꯝꯇ ꯎꯠꯆꯒꯦ ꯁꯣꯝꯗ ꯂꯥꯛꯄꯤꯌꯨ ꯇꯣꯜꯍꯟ ꯏꯉꯛ ꯉꯛꯏ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯂꯥꯛꯏ ꯊꯔꯣ ꯍꯧꯕ ꯄꯨꯈ꯭ꯔꯤ ꯑꯗꯣꯝꯗ ꯂꯥꯛꯏ ꯇꯣꯜꯍꯟ ꯅꯨꯄꯤ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯀꯩꯒꯤꯅꯣ ꯁꯤꯗ ꯂꯥꯛꯏꯗꯤ ꯃꯐꯝ ꯑꯁꯦ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯥ ꯅꯪ ꯑꯩ ꯏꯍꯥꯟ ꯍꯥꯟꯅ ꯊꯦꯡꯅꯈꯤꯕ ꯃꯐꯝ ꯑꯗꯨꯅꯤ ꯇꯣꯜꯍꯟ ꯑꯗꯨ ꯏꯉꯛ ꯉꯛꯅ ꯌꯦꯡꯉꯤ ꯊꯣꯏꯕꯤ ꯑꯗꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯑꯣꯟꯊꯣꯔꯛꯂꯤ ꯑꯗꯨꯒ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯌꯥꯝꯅ ꯊꯨꯅ ꯑꯃꯨꯛ ꯊꯣꯏꯕꯤꯒꯤ ꯁꯛꯂꯣꯟ ꯂꯧꯈ꯭ꯔꯤ ꯇꯣꯜꯍꯟꯗꯤ ꯑꯉꯛꯄ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯍꯔꯥꯎꯕ ꯑꯃꯁꯨ ꯌꯥꯎꯔꯤ ꯊꯣꯏꯕꯤꯅ ꯌꯨꯝ ꯑꯗꯨꯗ ꯍꯦꯛ ꯈꯣꯡ ꯊꯥꯡꯖꯤꯜꯂꯛꯄ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤꯗꯤ ꯇꯣꯜꯍꯟꯒꯤ ꯏꯃꯨꯡ ꯑꯗꯨ ꯗꯥꯎ ꯌꯥꯝꯅ ꯌꯥꯕ ꯃꯃꯥꯏ ꯆꯨꯝꯕ ꯑꯗꯨꯝ ꯍꯦꯜꯂꯛꯂꯤ ꯑꯁꯨꯝꯅ ꯃꯥꯏ ꯄꯥꯛꯂꯛꯄꯅ ꯍꯧꯖꯤꯛꯇꯤ ꯇꯣꯜꯍꯟꯒꯤ ꯏꯃꯨꯡ ꯑꯁꯤ ꯋꯥꯠꯇ ꯄꯥꯗꯕ ꯏꯃꯨꯡ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯊꯣꯏꯕꯤ ꯑꯁꯤꯗꯤ ꯄꯨꯔꯥ ꯏꯃꯣꯏꯅꯨꯅꯤ ꯍꯥꯏꯕ ꯑꯁꯤ ꯐꯥꯎꯕ ꯍꯥꯏꯅꯩ ꯑꯁꯨꯝꯅ ꯇꯣꯜꯍꯟꯒꯤ ꯏꯃꯨꯡ ꯑꯗꯨ ꯍꯔꯥꯎ ꯇꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯦꯟꯈꯤ